ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯒꯠꯂꯥꯏ ꯆꯨꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ ꯇꯦꯟꯁꯨꯕ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯄꯤꯛꯇꯛ ꯆꯤꯡꯇꯛ ꯇꯧꯕ ꯌꯨꯝ ꯃꯆꯥ ꯑꯃꯈꯛꯀꯤ ꯃꯥꯡꯒꯣꯜꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯍꯤ 60 ꯁꯨꯔꯕꯤ ꯁꯥꯕꯤꯇ꯭ꯔꯤ ꯑꯗꯣ ꯂꯪꯆꯥꯛ ꯀꯟꯅ ꯆꯥꯛꯂꯤ꯫ ꯈꯨꯏꯔꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯏꯁꯩꯒ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯕꯒꯤꯔ ꯉꯪꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯁꯨ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯊꯣꯏꯍꯦꯟ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯉꯥ ꯐꯥꯔꯨꯕꯒꯤ ꯂꯥꯡꯉꯣ ꯀꯩꯌꯣ ꯇꯧꯔꯒ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛꯀꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯃꯣꯟꯗꯥꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯣꯜꯂꯛꯏ꯫ ꯑꯕꯣꯛꯁꯦ ꯂꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏ ꯏꯄꯨꯁꯤꯅ ꯈꯝꯕꯜ ꯍꯦꯛ ꯆꯥꯎꯃꯟꯗꯅ ꯍꯅꯨꯊꯪꯁꯤꯗ ꯐꯥꯎꯕ ꯍꯦꯛ ꯃꯅꯤꯡ ꯇꯝꯕ ꯐꯪꯖꯗ꯭ꯔꯕꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯁꯤꯡ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯊꯅꯝꯂꯒ ꯉꯥ ꯇꯨꯡꯒꯣꯜ ꯑꯗꯨꯅ ꯗꯥꯔꯤ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯃꯅꯥꯀꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯏ꯫ ꯁꯥꯕꯤꯇ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯕꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯊꯤꯔꯒ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯃꯍꯥꯆꯟꯗꯥꯟ, ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯩꯁꯦ ꯊꯨꯅ ꯁꯔꯒ ꯂꯩꯕꯥꯛ ꯀꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ? ꯅꯄꯥ ꯌꯥꯏꯃꯤ ꯃꯆꯥ ꯅꯪꯕꯣ꯫ ꯊꯣꯏꯍꯦꯟ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯑꯁ ꯍꯅꯨꯊꯪꯁꯤꯗ ꯑꯩꯈꯣꯏ ꯕꯣꯛꯁꯤꯁꯨꯅꯦ ꯑꯩꯉꯣꯟꯗ ꯃꯆꯤꯟ ꯑꯔꯩꯒꯩ ꯊꯤꯖꯤꯜꯂꯛꯏꯃꯤ꯫ ꯑꯩꯁꯦ ꯆꯍꯤ ꯌꯧꯔꯕꯅꯤꯅꯦ, ꯁꯤꯕꯒꯤ ꯂꯝꯕꯦꯜꯗ ꯆꯪꯁꯤꯜꯂꯛꯂꯕꯅꯤ꯫ ꯅꯠꯇꯦ, ꯑꯁꯨꯛ ꯊꯤꯅ ꯈꯪꯍꯟꯕꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ? ꯊꯣꯏꯍꯦꯟ ꯅꯣꯛꯂꯒ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯕꯤꯔꯒ ꯑꯁ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯍꯩ ꯂꯛꯅꯗꯧ ꯑꯣꯏꯔꯗꯤꯅꯦ ꯃꯤ ꯑꯣꯟꯅꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ, ꯅꯄꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯠ ꯁꯠ ꯊꯨꯅ ꯊꯤꯖꯤꯜꯂꯛꯎ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯁꯤꯔꯕ ꯐꯥꯎꯕ ꯊꯋꯥꯏ ꯑꯣꯏꯅ ꯂꯥꯛꯂꯒ ꯅꯪꯕꯨ ꯑꯣꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁ ꯑꯕꯣꯛꯀꯤ ꯋꯥꯇꯥ ꯑꯁꯤꯗꯤ ꯀꯤꯖꯔꯦꯗ, ꯇꯧꯒꯗꯕ ꯃꯥꯜꯂꯤ꯫ ꯍꯩ ꯇꯧꯒꯗꯕ ꯅꯠꯇꯦ, ꯇꯧꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯩꯗꯤ꯫ ꯊꯣꯏꯍꯦꯟ ꯅꯣꯛꯂꯒ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣꯕ? ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣꯕ? ꯁꯥꯕꯤꯇ꯭ꯔꯤ ꯊꯣꯏꯍꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯏꯜꯂꯒ ꯍꯩ ꯃꯍꯥꯁꯤꯒꯩꯖꯟ, ꯅꯪ ꯑꯕꯣꯛꯄꯨ ꯌꯥꯝꯅ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ꯫ ꯁꯤꯗꯒꯤꯗꯤ ꯋꯥ ꯃꯈꯥ ꯌꯥꯝꯅ ꯇꯥꯍꯜꯂꯛꯀꯅꯨ, ꯊꯕꯛ ꯑꯣꯏꯅ ꯎꯕ ꯄꯥꯝꯃꯤꯀꯣ꯫ ꯄꯥꯞ ꯄꯨꯖꯅꯤꯍꯦ ꯅꯪ꯫ ꯊꯣꯏꯍꯦꯟ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯦ ꯍꯥꯏꯕꯒꯨꯝꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯑꯁ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤꯅꯦ ꯅꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯑꯣꯏꯕ꯫ ꯇꯥꯎ ꯇꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯗꯤꯅꯦ ꯉꯥꯡꯈ꯭ꯔꯕꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯍꯟꯗꯦꯀꯣ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯏꯃꯧ ꯊꯣꯏꯕꯤꯗꯣ ꯌꯦꯡꯅꯤꯡꯉꯤꯀꯣ꯫ ꯊꯣꯏꯍꯦꯟ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯉꯛꯅ ꯀꯔꯤ ꯊꯣꯏꯕꯤꯕ? ꯀꯅꯥꯒꯤ ꯊꯣꯏꯕꯤꯅꯣ ꯍꯥꯏꯁꯦ? ꯍꯩ ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯊꯣꯏꯕꯤ ꯍꯥꯏꯅ ꯃꯤꯡꯒꯧꯕꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯈꯪꯗ꯭ꯔꯒꯕꯨ ꯑꯩꯅ ꯀꯔꯝꯅ ꯈꯪꯒꯗꯣꯏꯅꯣꯅꯦꯍꯦ? ꯑꯉꯥꯎꯕꯁꯤꯗꯤ꯫ ꯊꯣꯏꯍꯦꯟ ꯅꯣꯛꯂꯒ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯑꯣ ꯑꯁ ꯑꯗꯨꯗꯤ ꯑꯕꯣꯛꯀꯤꯁꯦ ꯅꯃꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤꯒꯗꯧꯔꯤꯅꯦ꯫ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯃꯤꯡ ꯊꯣꯜꯂꯕꯅꯤꯅ ꯑꯗꯨꯗꯤ ꯂꯥꯛꯑꯗꯤ ꯑꯩꯒꯁꯦ ꯅꯁꯨꯅꯤ ꯀꯥꯎꯗꯣꯔꯦꯕ꯫ ꯑꯗꯣꯕ ꯀꯩꯒꯨꯝꯕ ꯅꯃꯧꯗꯣ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯃꯥꯟꯗ꯭ꯔꯗꯤ ꯄꯥꯠꯀꯤ ꯊꯣꯏꯕꯤ ꯃꯥꯜꯂꯗꯤ ꯀꯝꯗꯧꯕ? ꯍꯣ ꯄꯥꯠꯀꯤ ꯊꯣꯏꯕꯤ ꯃꯥꯟꯒꯦꯔꯥ ꯂꯧꯕꯨꯛꯀꯤ ꯊꯣꯏꯕꯤ ꯃꯥꯟꯒꯦꯔꯥ ꯃꯥꯟꯅꯤꯡꯕ ꯃꯥꯟꯖꯁꯅꯨ, ꯑꯕꯣꯛꯀꯤꯗꯤꯅꯦ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯏꯌꯥꯗ ꯌꯥꯔꯦ꯫ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯆꯣꯞꯄꯗꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨꯀꯣ ꯑꯗꯨꯗꯤ꯫ ꯁꯥꯕꯤꯇ꯭ꯔꯤ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯍꯩ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯒꯅꯨ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯥꯏꯔꯒ ꯅꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯇꯟꯖꯥ ꯑꯗꯨꯗ ꯐꯥꯏꯔꯦꯟꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯁꯥꯕꯤꯇ꯭ꯔꯤꯅ ꯅꯄꯨꯁꯨ ꯂꯥꯛꯑꯦ, ꯆꯠꯂꯣ ꯅꯁꯥ ꯅꯎꯗꯨ ꯁꯦꯡꯗꯣꯛꯅꯕ ꯇꯧꯔꯨꯔꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ꯫ ꯀꯩ ꯃꯊꯦꯜꯅꯣ ꯑꯕꯣ? ꯁꯧꯒ꯭ꯔꯤ ꯀꯥꯡꯁꯣꯏ ꯑꯃ, ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ, ꯑꯗꯨꯒꯅꯦ ꯀꯪꯂꯥ ꯌꯦꯟ ꯀꯥꯡꯉꯧ ꯑꯃꯒꯅꯤ꯫ ꯑꯁ ꯁꯕꯥꯁ, ꯑꯩꯈꯣꯏ ꯕꯣꯛꯇꯅꯤꯍꯦ, ꯆꯥꯛꯀ ꯈꯪꯂꯥꯝ ꯍꯦꯛ ꯂꯥꯝꯃꯦꯍꯦ꯫ ꯐꯥꯏꯔꯦꯟ ꯈꯧꯗꯦꯝꯂꯒ ꯌꯣꯄꯥꯛ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯗꯝ ꯊꯥꯗꯔꯒ ꯍꯥꯏ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯅꯁꯨ ꯅꯕꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯊꯣꯏꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯅꯧꯕ ꯋꯥꯔꯤꯗꯤ ꯅꯠꯇꯦꯗ ꯏꯄꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯍꯦꯟꯗꯨ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏ ꯍꯅꯨꯕꯤ, ꯅꯪꯕꯨ ꯏꯁꯨꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯁꯥꯖꯤꯜꯂꯨꯔꯕ꯭ꯔꯣ? ꯏꯁꯨꯁꯦ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯕꯅꯤꯀꯣ꯫
ꯁꯥꯕꯤꯇ꯭ꯔꯤ ꯁꯧꯔꯥꯡꯅꯅ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨ ꯍꯨꯒꯠꯂꯒ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯜꯂꯒ ꯉꯥꯏꯍꯥꯛꯇ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯒꯦ ꯇꯧꯕꯅꯤ, ꯌꯥꯔꯣꯏꯗꯧꯔꯤ, ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏꯀꯣ ꯉꯁꯤꯗꯤ꯫ ꯋꯥꯇꯥꯗꯨꯗ ꯐꯥꯏꯔꯦꯟꯗꯣ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯗꯨꯅ ꯏꯍꯦ, ꯄꯦꯜꯂꯕꯅꯤꯗꯀꯣ ꯍꯅꯨꯕꯤ ꯅꯪꯁꯦ, ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅꯤ, ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯜꯍꯟꯕꯤꯒꯅꯨꯗꯅ ꯄꯥꯄꯨꯅꯤꯀꯣ, ꯌꯥꯝꯅ ꯂꯥꯝꯅꯒ ꯂꯥꯛꯏꯕꯅꯤꯅꯦꯍꯦ, ꯅꯨꯡꯁꯤꯗꯕꯅ ꯑꯋꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯅꯨꯊꯪꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯄꯦꯜꯂꯕꯅꯤꯗ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯍꯦꯟ ꯂꯧꯕꯨꯛꯇꯒꯤ ꯁꯟꯒꯤ ꯆꯥꯅꯅꯕ ꯁꯖꯤꯛ ꯈꯔ ꯐꯥꯜꯂꯨꯔꯒ ꯀꯥꯔꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯈꯝꯕ ꯊꯦꯡꯅꯔꯗꯨꯅ ꯍꯔꯥꯎꯅ ꯀꯧꯅꯩ꯫ ꯑꯁ ꯏꯇꯥꯎ, ꯅꯪꯗꯤ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯅꯁꯛ ꯅꯁꯥꯒ ꯌꯥꯝꯅ ꯑꯣꯜꯂꯝꯃꯤꯅ꯫ ꯈꯝꯕꯁꯨ ꯍꯔꯥꯎꯅ ꯍꯣꯏ, ꯑꯩꯁꯨ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯃꯤꯔꯝꯗ ꯍꯦꯛ ꯂꯩꯔꯨꯔꯤ꯫ ꯀꯝꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯑꯩꯁꯨ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯤ, ꯑꯗꯨꯕꯨꯅꯦ ꯌꯨꯝꯗ ꯍꯥꯟꯅ ꯌꯧꯁꯤꯜꯂꯨꯗ꯭ꯔꯗꯤ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ ꯑꯦ, ꯌꯨꯝꯅ ꯃꯔꯨꯅꯤ, ꯌꯨꯝꯗꯅꯦ ꯍꯥꯟꯅ ꯐꯖꯅ ꯌꯧꯁꯤꯜꯂꯨꯔꯣ꯫ ꯑꯩꯁꯨ ꯁꯖꯤꯛ ꯐꯥꯜꯂꯨꯕꯒꯤ ꯌꯥꯝꯅ ꯃꯣꯠꯂꯦ, ꯏꯔꯨꯖꯊꯣꯛꯑꯒꯅꯦ ꯏꯁꯥ ꯅꯥꯟꯅ ꯂꯩꯔꯝꯃꯒꯦ꯫ ꯃꯁꯥ ꯅꯥꯟꯕ ꯃꯔꯨꯞꯀꯤ ꯃꯃꯥꯡꯗ ꯑꯃꯣꯠꯄ ꯑꯩ ꯏꯀꯥꯏꯀꯣ꯫ ꯈꯝꯕ ꯊꯣꯏꯍꯦꯟꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯇꯥꯅꯤꯡꯗꯦꯀꯣ, ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯏꯃꯣꯠ ꯃꯣꯠꯈꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯑꯅꯤꯅꯤ, ꯑꯗꯨꯒ ꯏꯀꯥꯏ ꯀꯥꯏꯅ ꯅꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯀꯅꯤꯀꯣ ꯉꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯈꯝꯕꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯏꯁꯧ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯃꯉꯛ ꯑꯗꯨ ꯂꯤꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯨꯝ ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯇꯥꯝꯆꯥ? ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯊꯣꯏꯍꯦꯟ ꯀꯅꯥꯃꯛꯇꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯍꯦꯛ ꯎꯕꯗ ꯅꯨꯄꯤꯗꯨ ꯆꯤꯡ ꯂꯦꯝꯃꯤ, ꯈꯣꯟꯖꯦꯜ ꯌꯥꯛꯂꯕꯁꯨ ꯃꯁꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯅ ꯆꯝꯅ ꯐꯖꯩ꯫ ꯑꯗꯨꯕꯨ ꯃꯤꯆꯥꯟꯅꯕꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯣꯛꯂꯒ ꯊꯣꯏꯍꯦꯟ ꯈꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯒꯤ ꯈꯪꯅꯕꯔꯣ ꯏꯇꯥꯎ? ꯈꯝꯕ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯆꯠꯂꯣꯍꯦ ꯅꯪꯁꯨ, ꯀꯔꯤ ꯋꯥꯍꯪꯅꯣ? ꯑꯩꯈꯣꯏ ꯏꯅꯦ ꯊꯕꯥꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯊꯕꯛꯀꯤ ꯂꯩꯔꯨꯕꯗꯣ ꯏꯅꯦꯗꯨꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯑꯗ ꯑꯩꯅ ꯆꯠꯄꯗꯅꯦ ꯃꯥꯁꯨ ꯂꯝ ꯌꯦꯡꯅꯤ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯏꯅꯤ꯫ ꯊꯣꯏꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯍꯪꯗ꯭ꯔꯗꯤ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤꯗꯅ꯫ ꯅꯨꯄꯤꯗꯣ ꯐꯠ ꯀꯨꯝꯊꯔꯛꯂꯒ ꯊꯣꯏꯍꯦꯟꯕꯨ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯉꯤ, ꯋꯥꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯂꯛꯇꯦ꯫ ꯃꯇꯧꯗꯨꯗ ꯊꯣꯏꯍꯦꯟꯗꯤ ꯃꯁꯥꯒ ꯃꯣꯠꯄꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯀꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯣ ꯉꯥꯡꯇꯛ ꯇꯧꯔꯒ ꯑꯗꯨꯗꯤ ꯏꯇꯥꯎ ꯌꯨꯝ ꯌꯧꯁꯤꯜꯂꯨꯔꯣ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯀꯣꯏꯊꯣꯔꯛꯑꯣ, ꯀꯩꯅꯣꯝꯃ ꯆꯥꯁꯦ, ꯑꯩ ꯈꯣꯡꯒꯦ꯫ ꯐꯔꯦ, ꯉꯥꯅꯨ ꯍꯥ ꯂꯥꯎꯕꯤ ꯑꯃ ꯆꯥꯁꯦ, ꯅꯪꯗꯤ ꯌꯥꯝ ꯂꯣꯏꯗꯥꯏ, ꯂꯩꯔꯤꯕꯣ? ꯏꯇꯥꯎꯒꯤꯕꯨ ꯋꯥꯠꯂꯦ ꯍꯥꯏꯕ꯭ꯔꯣ? ꯌꯥꯅꯤ, ꯑꯩ ꯍꯦꯛꯇ ꯊꯣꯡꯉꯝꯃꯒꯦ, ꯍꯣꯔꯦꯟ ꯁꯣꯏꯗꯕꯤ ꯂꯥꯛꯎꯀꯣ, ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯖꯤꯛ ꯑꯗꯨ ꯃꯔꯦꯡ ꯕꯥꯟ ꯑꯗꯨꯗ ꯊꯥꯡꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯁꯅꯔꯦꯝꯕꯤ ꯌꯦꯡꯕ ꯂꯦꯞꯇꯕ ꯑꯗꯨꯗ ꯈꯝꯕꯅ ꯃꯁꯥꯗꯨ ꯅꯣꯝꯂꯒ ꯑꯣꯏ, ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯤ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏꯁꯨ ꯈꯪꯗꯦ, ꯀꯔꯤ ꯅꯋꯣꯡ ꯅꯇꯧꯅꯣ ꯅꯪꯅ ꯎꯠꯂꯤꯗꯨꯕꯣ? ꯏꯇꯥꯎꯁꯦ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯟꯕꯅꯤ, ꯅꯪꯒꯤ ꯃꯤꯒꯤ ꯈꯟꯗꯕ ꯅꯇꯧꯗꯣ ꯇꯧꯒꯅꯨ ꯍꯥꯏꯔꯒ꯫ ꯑꯁ ꯀꯥꯏꯗꯩꯅꯣ ꯇꯥꯝꯆꯥ, ꯅꯪ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯦ, ꯅꯪꯅ ꯀꯩ ꯈꯜꯂꯤꯕ ꯑꯗꯨꯗꯤ? ꯁꯅꯔꯦꯝꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯍꯦꯛ ꯎꯔꯛꯄ ꯊꯦꯡꯅꯔꯛꯄ ꯅꯨꯄꯥ ꯃꯌꯥꯝꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯅꯇꯥꯎꯗꯣ ꯑꯗꯨꯅ ꯏꯍꯦꯟ ꯍꯦꯜꯂꯤ, ꯆꯤꯡ ꯂꯦꯝꯂꯒ ꯇꯅꯥꯞ ꯇꯅꯥꯞꯄ, ꯃꯥꯒꯤ ꯁꯑꯣꯡ ꯁꯕꯥꯟ, ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ, ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯩꯗꯤ ꯉꯥꯎꯈꯤꯗꯨꯅ ꯎꯠꯈꯤꯕ ꯏꯌꯣꯡ ꯏꯇꯧ ꯑꯗꯨꯗ ꯃꯥꯅꯗꯤ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤ, ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯉꯥꯎꯗꯨꯅ ꯌꯦꯡꯖꯔꯤꯕ꯫ ꯈꯝꯕ ꯁꯅꯔꯦꯝꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯜꯂꯒ ꯀꯌꯥꯗ ꯈꯠꯂꯤꯕ ꯉꯝꯃꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯤ, ꯃꯕꯨꯡꯉꯩꯒꯤ ꯃꯥꯡꯁꯤꯗ ꯍꯥꯏꯕꯒ ꯉꯝꯃꯤꯅꯦ, ꯑꯗꯨꯁꯨ ꯃꯕꯨꯡꯉꯩꯒ ꯂꯨꯅ ꯍꯦꯛꯇ ꯇꯤꯟꯅꯔꯤꯕ ꯏꯇꯥꯎꯁꯤꯗ꯫ ꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯅꯨꯄꯥ ꯐꯥꯕꯒ ꯉꯝꯒꯗꯕ ꯃꯥꯜꯂꯤ, ꯍꯌꯦꯡꯋꯥꯏ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯗꯁꯥ ꯇꯥꯗꯅ꯫ ꯍꯩ ꯂꯥꯛꯑꯣ, ꯑꯩꯅꯦ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯅꯌꯨꯝꯗ ꯊꯤꯟꯕꯤꯍꯧꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯣ パꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯑꯁ ꯑꯩꯈꯣꯏ ꯇꯝꯆꯥꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ, ꯆꯠꯂꯁꯤ, ꯌꯨꯝ ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯍꯦꯟ ꯃꯥꯅ ꯂꯣꯏꯖꯕ ꯉꯥꯅꯨ ꯐꯖꯕ ꯑꯃ ꯂꯧꯊꯣꯛꯂꯒ ꯊꯣꯡ ꯊꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯄꯨ ꯃꯕꯣꯛꯀꯤꯗꯤ ꯉꯥ ꯃꯆꯥ ꯑꯃ ꯂꯧꯔꯒ ꯊꯣꯡꯕꯤꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯈꯝꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯆꯜꯅꯨꯄꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯁꯨ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ꯫
ꯌꯨꯝꯗꯥ ꯀꯩꯗꯥ ꯐꯖꯗꯕꯅꯤꯅ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯥꯕꯣꯏꯗꯥꯎ ꯍꯦꯛꯇ ꯀꯥꯈꯠꯂꯣ ꯑꯩꯈꯣꯏ ꯂꯥꯏꯖꯁꯨ ꯌꯥꯎꯔꯛꯏꯗꯅ ꯈꯝꯕ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯏꯄꯨ ꯏꯕꯣꯛꯇꯤ ꯎꯗꯦꯅ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯍꯪꯒꯥꯝ ꯑꯅꯧꯕ ꯈꯔ ꯍꯦꯛꯂꯒ ꯂꯥꯛꯏ ꯈꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯈꯝꯕꯁꯤꯗꯤ ꯈꯝꯕꯗ ꯈꯝꯕ ꯃꯥꯜꯂꯝꯂꯦꯗꯅ ꯉꯧꯔꯣꯛꯀ ꯉꯧꯔꯗꯅ ꯑꯣꯟꯊꯣꯛꯅ ꯃꯩ ꯇꯥꯈꯩ ꯐꯖꯔꯝꯃꯦ ꯋꯥꯅꯤ ꯈꯝꯕ ꯅꯣꯛꯂꯒ ꯑꯁ ꯑꯕꯣꯛꯀꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯉꯁꯤ ꯆꯥꯛ ꯌꯥꯝ ꯆꯥꯎ ꯍꯥꯏꯕꯒꯤ ꯐꯤꯕꯝꯅꯤꯅꯦ ꯄꯪꯍꯥꯗ ꯍꯔꯥꯎꯍꯜꯂꯦꯕ ꯁꯥꯕꯤꯇ꯭ꯔꯤꯅ ꯍꯩꯃ ꯑꯩꯈꯣꯏ ꯂꯥꯏꯖꯁꯨ ꯌꯥꯎꯔꯛꯂꯤꯗꯅ ꯁꯅꯔꯦꯝꯕꯤꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯨꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯈꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯆꯥꯗꯤ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯏꯅꯦ ꯊꯕꯥꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯁꯥꯕꯤꯇ꯭ꯔꯤ ꯏꯀꯣꯏ ꯀꯣꯏꯗꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯍꯔꯥꯎꯅ ꯑꯦ ꯁꯤꯕꯣ ꯍꯩꯃꯥ ꯍꯩꯃꯥ ꯊꯕꯥꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯅꯤ ꯏꯪꯒ ꯇꯞꯄꯗꯅ ꯊꯣꯏꯍꯦꯟ ꯃꯕꯨꯛꯅꯤꯡꯗ ꯁꯣꯜꯂꯦ ꯃꯁꯛꯇꯨꯗꯪꯅꯤ ꯏꯪ ꯇꯞꯂꯤꯕ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯈꯪꯅꯤ ꯈꯪꯗ꯭ꯔꯤ ꯁꯅꯔꯦꯝꯕꯤ ꯍꯔꯥꯎꯖꯩ ꯄꯥꯝꯖꯕ ꯅꯨꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯔꯥꯎꯅ ꯇꯧꯕꯤꯕꯗꯨ ꯎꯕꯗ ꯑꯦ ꯏꯁꯨꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯁꯅꯔꯦꯝꯕꯤ ꯃꯃꯥꯏ ꯑꯗꯨꯗ ꯆꯣꯏꯖꯥꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯅꯥꯕꯗ ꯇꯞꯅ ꯌꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯕꯣꯛ ꯁꯅꯔꯦꯝꯕꯤ ꯀꯧꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯤꯡꯒ ꯁꯛꯀ ꯌꯥꯝꯅ ꯆꯥꯅꯩ ꯋꯥꯠꯇꯦ ꯈꯝꯕ ꯈꯅꯥꯎ ꯑꯗꯨ ꯁꯦꯝꯂꯒ ꯀꯥꯏ ꯃꯇꯝ ꯊꯦꯡꯈꯤꯅꯕꯅꯤ ꯊꯣꯡ ꯊꯥꯛꯄ ꯍꯧꯖꯤꯜꯂꯁꯤ ꯑꯩꯅ ꯍꯧꯔꯦꯗ ꯂꯣꯏꯕꯨ ꯂꯣꯏꯗꯧꯔꯦ ꯂꯥꯏꯖꯅ ꯑꯁ ꯏꯀꯥꯏꯖꯔꯦꯗ ꯌꯥꯍꯧ ꯊꯦꯡ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯂꯥꯛꯑꯗꯅ ꯊꯣꯏꯍꯦꯟ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯐꯠꯍꯠꯂꯒ ꯃꯁꯛꯁꯤꯒ ꯇꯠ ꯂꯥꯏꯖ ꯁꯨꯛꯇꯣꯛꯂꯒ ꯗꯥ ꯊꯣꯏꯍꯦꯟꯒꯤ ꯀꯛꯁꯤ ꯍꯟꯅꯅꯕ ꯄꯥꯜꯂꯛꯄ ꯀꯣꯛꯁꯤ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯊꯣꯏꯍꯦꯟ ꯅꯣꯛꯂꯒ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯕꯤꯔꯒ ꯅꯨꯡꯁꯤꯗꯅ ꯏꯆꯜꯅꯤꯅ ꯁꯨꯝ ꯂꯛꯅꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ ꯁꯅꯔꯦꯝꯕꯤꯗꯨ ꯀꯂꯛ ꯈꯝꯕꯟꯕꯅ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯐꯥꯏꯔꯦꯟ ꯐꯨꯡꯒꯥ ꯑꯗꯨꯗ ꯄꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯑꯦꯗꯅ ꯂꯥꯛꯑꯣ ꯏꯁꯨꯁꯤꯡꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯂꯔꯣ ꯑꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯣ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯌꯦ ꯃꯁꯛꯁꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯃꯈꯩ ꯍꯦꯛ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯩꯃꯥ ꯑꯩꯈꯣꯏ ꯊꯕꯥꯒꯤ ꯃꯆꯥꯅꯦꯕ ꯏꯍꯦ ꯑꯣ ꯅꯨꯡꯁꯤꯕꯅꯤꯗ ꯏꯆꯥ ꯊꯕꯥꯗꯣ ꯑꯩꯈꯣꯏꯗ ꯅꯣꯕꯥꯞ ꯍꯦꯛꯀꯤ ꯏꯄꯨ ꯍꯥꯏꯗꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯝꯃꯤꯕꯅꯤ ꯑꯩꯅ ꯆꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯆꯥꯒꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯅ ꯁꯅꯔꯦꯝꯕꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯁꯨ ꯋꯥꯔꯤ ꯑꯗꯨ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯑꯣ ꯏꯃꯥꯅ ꯍꯦꯛ ꯋꯥꯔꯤ ꯂꯤꯌꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯌꯥꯝꯅ ꯑꯍꯥꯎꯕ ꯑꯃ ꯄꯥꯜꯂꯤ ꯅꯨꯡꯇꯤꯒꯤ ꯆꯥꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯦꯛꯏ ꯍꯦꯛꯃꯟꯗꯅ ꯏꯄꯨ ꯊꯣꯛꯄ ꯑꯃꯅ ꯆꯩ ꯍꯥꯏꯕꯗꯣ ꯐꯥꯏꯔꯦꯟ ꯅꯣꯛꯂꯒ ꯅꯃꯥꯅꯁꯨ ꯇꯝꯕ꯭ꯔꯥ ꯍꯧꯖꯤꯛꯇꯗ ꯅꯤꯡꯁꯤꯡꯂꯒ ꯅꯨꯡꯁꯤꯔꯦꯅꯦ ꯅꯪꯅ ꯌꯨꯝꯗ ꯆꯠꯄꯗ ꯈꯔ ꯍꯦꯛ ꯄꯨꯈꯣ ꯏꯄꯨꯅꯅꯦ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯅꯁꯨ ꯇꯝꯃꯨ ꯃꯔꯛ ꯃꯔꯛꯇꯁꯨ ꯀꯣꯏꯊꯣꯔꯛꯎ ꯍꯥꯏꯅ ꯇꯝꯃꯨꯀꯣ ꯍꯣꯏ ꯏꯄꯨ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯍꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯑꯗꯨꯗꯤ ꯏꯁꯨꯁꯤꯡꯁꯨ ꯅꯤꯡꯊꯤꯅ ꯌꯧꯔꯣꯀꯣ ꯍꯣꯏ ꯑꯕꯣꯛꯈꯣꯏꯁꯨ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯊꯣꯏꯍꯦꯟ ꯆꯣ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯨ ꯆꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯤꯟꯗꯣꯛꯄ ꯊꯣꯔꯛꯏ ꯊꯣꯡꯒꯥꯜ ꯌꯧꯕꯗ ꯈꯝꯕꯅ ꯊꯣꯏꯍꯦꯟꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯔꯒ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏꯁꯨ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯍꯌꯦꯡ ꯅꯃꯨꯛ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣꯀꯣ ꯑꯩꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯍꯦ ꯑꯁ ꯑꯩꯗꯤ ꯊꯕꯛ ꯆꯤꯜꯂꯤ ꯍꯣꯏ ꯌꯥꯅꯕ ꯌꯦꯡꯉꯛꯑꯒꯦ ꯑꯩꯒꯤ ꯊꯕꯛ ꯃꯇꯥꯁꯤꯒ ꯈꯝꯕ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩꯅ ꯌꯦꯡꯂꯒ ꯇꯣ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯊꯕꯛ ꯆꯤꯜꯂꯦꯗ ꯍꯥꯏꯔꯗꯝꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯂꯨꯍꯣꯡꯕꯗꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯉꯥꯏꯈꯣꯅ ꯇꯧꯗꯣꯏꯔꯕ ꯂꯨꯍꯣꯡꯕꯒ ꯄꯜꯂꯛꯄꯗꯨꯗ ꯁꯅꯔꯦꯝꯕꯤꯗꯤ ꯊꯣꯏꯍꯦꯟꯒꯤ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯔꯝꯂꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ ꯊꯣꯏꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯀꯥꯏ ꯇꯧꯕꯅꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯗꯣ ꯅꯃꯥꯏꯗꯨꯗ ꯈꯨꯅꯝꯁꯤꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯑꯗꯤ ꯂꯩꯁꯥꯕꯤ ꯃꯃꯥꯡꯁꯤꯗ ꯅꯅꯝꯕꯣꯟ ꯀꯥꯝꯕ ꯂꯩꯅꯤꯡꯉꯁꯤ
ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯂꯥꯏꯔ ꯆꯨꯗꯠꯅꯕꯅ ꯍꯥꯏꯔꯛꯀꯅꯤꯕ ꯑꯩꯁꯦ ꯂꯨꯅ ꯇꯤꯟꯅꯕ ꯅꯇꯥꯎꯅꯤ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯤꯅ ꯊꯣꯏꯍꯦꯟ ꯅꯣꯛꯂꯒ ꯈꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯒ ꯏꯇꯥꯎꯗꯤ ꯑꯩꯒꯤ ꯍꯦꯛ ꯏ ꯃꯔꯤꯒꯨꯝꯕꯅꯤ ꯈꯜꯂꯤꯕꯅꯤ ꯍꯣꯏꯁꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯈꯝꯕ ꯍꯔꯥꯎꯅ ꯐꯔꯦ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯍꯔꯥꯎꯔꯒ ꯌꯥꯔꯛꯂꯕꯗꯤ ꯑꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯗꯣ ꯅꯪ ꯊꯕꯛ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯌꯨꯝꯗꯁꯨ ꯐꯖꯅ ꯍꯥꯏꯔꯝꯃꯨ ꯀꯨꯏꯅ ꯄꯨꯜꯂꯨꯗꯕꯒꯤ ꯑꯃꯨꯛꯇꯪ ꯍꯔꯥꯎꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯞꯃꯤꯟꯅꯁꯦꯕ ꯌꯥꯕꯨꯗꯤ ꯌꯥꯕ ꯑꯗ ꯏꯄꯨꯒ ꯏꯕꯣꯛꯀ ꯃꯇꯣꯝꯇ ꯌꯨꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯈꯜꯁꯦ ꯏꯔꯨꯝ ꯂꯨꯝꯗꯦ ꯑꯁ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯅꯇꯥꯋꯥꯏꯒꯤ ꯈꯜꯂꯒ ꯈꯥꯏꯗꯣꯔꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯕꯣꯛꯁꯨ ꯏꯄꯨꯁꯨ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯨꯏ ꯅꯣꯡꯃ ꯈꯛꯇꯤ ꯄꯨꯟꯁꯦꯕ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯐꯅꯅꯕ ꯁꯤꯜꯂꯒꯦ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯏꯖꯥ ꯏꯟꯁꯥꯡ ꯀꯝꯗꯧꯒꯦ ꯍꯥꯎꯕ꯭ꯔꯣ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥ ꯊꯣꯏꯍꯦꯟꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ ꯏꯁ ꯋꯥ ꯉꯥꯡꯕꯒꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯍꯩꯔꯦꯅꯦ ꯍꯩꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯁꯦꯡꯀꯤ ꯑꯣꯏꯅꯝꯅ ꯍꯦꯛ ꯍꯥꯎꯏ ꯐꯔꯦ ꯐꯔꯦ ꯅꯤꯡꯊꯤꯖꯅ ꯇꯨꯝꯊꯣꯛꯎꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯅꯪꯒꯤ ꯃꯍꯥꯎ ꯑꯗꯣ ꯇꯪꯕ ꯇꯥꯕꯅꯤ ꯑꯩꯅ ꯊꯣꯡꯉꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯍꯨꯏꯐꯥꯎ ꯆꯥꯕꯤꯔꯔꯣꯏ ꯁꯅꯔꯦꯝꯕꯤꯗꯤ ꯀꯟꯅ ꯊꯃꯣꯏ ꯑꯗꯨꯗ ꯁꯥꯎꯔꯤ ꯃꯤꯠ ꯑꯗꯨ ꯈꯥꯅ ꯊꯣꯏꯍꯦꯟꯗ ꯌꯦꯡꯂꯒ ꯑꯩꯉꯣꯟꯗꯒꯗꯤ ꯁꯨꯛꯀꯣꯛ ꯈꯣꯛꯇꯦꯅꯦꯁꯦ ꯈꯪꯅꯤ ꯍꯌꯦꯡ ꯂꯥꯛꯄꯗ ꯑꯩꯅ ꯑꯃꯨꯛ ꯅꯩꯁꯤꯟꯒꯦꯕ ꯑꯁꯨꯝꯅ ꯕꯤꯗꯥꯏ ꯇꯧꯅꯔꯝꯂꯒ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯂꯥꯏꯖꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯁꯤꯗ ꯅꯪꯅ ꯇꯨꯡ ꯍꯟꯍꯟꯗꯅ ꯌꯦꯡꯉꯤꯗꯨꯕꯣ ꯕꯨꯠꯀ ꯎꯕ꯭ꯔꯕ ꯑꯁ ꯅꯥꯏꯍꯦ ꯀꯩꯅꯣ ꯃꯤꯒꯤ ꯈꯨꯠ ꯊꯣꯠ ꯊꯣꯠ ꯂꯥꯎꯈ꯭ꯔꯕꯁꯤꯗ ꯀꯟꯅꯒ ꯄꯥꯏꯁꯤꯜꯂꯛꯑꯦ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯈꯣꯏꯗꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯀꯟꯒ ꯂꯥꯎꯕ꯭ꯔꯕ ꯅꯪꯅ ꯈꯨꯝꯖꯅꯤꯡꯕꯁꯤꯅ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯄꯣꯠꯇꯦ ꯑꯗꯨꯏ ꯋꯥ ꯅꯠꯇꯤꯌꯦ ꯋꯥ ꯉꯥꯡꯕꯗ ꯅꯪꯁꯦ ꯌꯥꯝꯅ ꯄꯛꯇ꯭ꯔꯕꯗꯣ ꯁꯅꯔꯦꯝꯕꯤ ꯅꯣꯛꯂꯒ ꯀꯩꯅꯣ ꯀꯌꯥꯝ ꯄꯛꯇ꯭ꯔꯒꯦ ꯍꯥꯏꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯛꯇ꯭ꯔꯕ ꯂꯥꯏꯖ ꯅꯣꯛꯂꯒ ꯌꯥꯔꯦ ꯌꯥꯔꯦ ꯃꯈꯥꯗꯤꯅꯦ ꯂꯦꯞꯄꯁꯤ ꯁꯤꯗꯒꯤ ꯃꯈꯥ ꯇꯥꯔꯛꯑꯗꯤꯅꯦ ꯅꯪ ꯑꯩ ꯐꯥꯒꯤꯗꯒꯤ ꯏ ꯅꯥꯏ ꯇꯥꯕ ꯌꯥꯎꯅꯔꯛꯀꯗꯕ ꯃꯥꯜꯂꯤ ꯈꯝꯕ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯆꯪꯁꯤꯜꯂꯒ ꯌꯥꯔꯦ ꯑꯗꯩꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯑꯩꯅꯅꯦ ꯐꯥꯛ ꯐꯥꯛ ꯂꯥꯎꯅ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯑꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯕꯗ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯁꯅꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯖꯥ ꯐꯥꯒꯤ ꯅꯠꯇꯦ ꯅꯣꯏꯒꯤ ꯗꯥ ꯊꯣꯏꯍꯦꯟ ꯍꯥꯏꯗꯣ ꯑꯩꯅ ꯅꯝꯗꯅ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯏꯄꯨꯔꯣꯏꯕ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯖꯥ ꯇꯧꯔꯤ ꯁꯥꯏꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯒ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯂꯒ ꯏꯕꯦꯝꯃ ꯑꯩꯅ ꯉꯥꯎꯕ ꯌꯥꯕ ꯃꯈꯩ ꯉꯥꯎꯖꯔꯝꯂꯕ ꯂꯩꯀꯥꯏ ꯏꯕꯨꯡꯅꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯅꯅꯦ ꯏꯁꯥꯅ ꯈꯪꯅ ꯇꯣꯛꯆꯔꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯃꯤ ꯁꯦꯜ ꯇꯥꯟꯕ ꯌꯥꯝꯅ ꯀꯟꯕꯅꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯁꯅꯔꯦꯝꯕꯤ ꯈꯨꯀꯥꯞꯄꯤꯒ ꯀꯥꯞꯂꯒ ꯍꯣ ꯅꯨꯡꯁꯤꯕ ꯍꯩꯇꯕ ꯃꯍꯥꯛꯇꯨꯅꯦ ꯑꯩꯅ ꯅꯝꯗꯅ ꯅꯨꯡꯁꯤꯕ ꯇꯝꯕꯤꯗꯣꯏꯁꯦ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯦ ꯅꯨꯄꯤ ꯀꯅꯥꯝꯇꯅ ꯇꯨꯕꯨꯝ ꯅꯥꯝꯕ ꯁꯣꯛꯍꯜꯂꯣꯏ ꯍꯦꯛ ꯀꯥꯔꯟ ꯇꯥꯔꯛꯄ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯑꯗꯨꯝ ꯀꯥꯏꯕ꯭ꯔꯥ ꯇꯨꯞꯄ꯭ꯔꯥ ꯇꯧꯔꯅꯤ ꯅꯪ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯐꯨꯔꯅꯤ ꯂꯥꯏꯖ ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯂꯒ ꯏꯃꯥ ꯏꯄꯦꯝꯃ ꯍꯤꯡꯆꯥꯕꯤꯕꯨ ꯃꯥꯜꯂꯤꯍꯦ ꯀꯔꯤ ꯋꯥꯇꯥꯅꯣ ꯃꯤ ꯃꯌꯨꯝꯗꯒ ꯂꯥꯛꯑꯒ ꯑꯩꯒꯁꯦ ꯅꯪꯉꯣꯟꯗ ꯂꯝ ꯍꯦꯜꯂꯤ ꯀꯥꯏꯅ ꯃꯣꯅꯒ ꯅꯝꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯑꯒ ꯊꯝꯃꯝꯒꯗꯕ ꯃꯥꯜꯂꯤ ꯁꯅꯔꯦꯝꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏꯍꯦꯟꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯅꯤꯡꯁꯤꯡꯂꯒ ꯃꯆꯤꯟꯗ ꯑꯉꯥꯎꯕꯤꯒꯨꯝ ꯁꯣꯜꯂꯛꯏ ꯑꯋꯥꯠꯄ ꯂꯩꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯥꯏꯇꯣꯝ ꯊꯣꯛꯄ ꯊꯥꯖꯅꯤ ꯑꯗꯨꯛ ꯆꯪꯈꯣꯟꯅ ꯂꯦꯝꯕ ꯅꯤꯡꯊꯤꯖꯕ ꯅꯍꯥꯛꯇꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯁꯅꯔꯦꯝꯕꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯗꯕꯅꯤ ꯑꯁ ꯑꯩ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯁ ꯁꯣꯔ ꯐꯨꯜꯂꯦ ꯍꯤꯡꯆꯥꯕꯤ ꯑꯝꯇ ꯊꯥꯗꯣꯛꯑꯁꯦ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯈꯠꯈ꯭ꯔꯦꯍꯦ ꯂꯥꯏꯃ ꯑꯗꯨꯕꯨꯗꯤ ꯊꯕꯥꯒꯤ ꯃꯆꯥꯅꯤꯗꯅ ꯍꯣ ꯑꯩꯈꯣꯏ ꯅꯤꯅꯦ ꯊꯕꯥꯗꯤꯅꯦ ꯁꯨꯝ ꯏꯉꯥꯎ ꯉꯥꯎꯖꯕꯩ ꯋꯥꯅꯤ ꯏꯔꯥꯡ ꯌꯥꯎꯖꯗꯦ ꯌꯥꯝ ꯆꯝꯖꯩ ꯈꯪꯉꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯍꯦꯟꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯅꯕ ꯍꯥꯏꯗꯅ ꯏꯔꯨ ꯃꯥꯏꯊ ꯊꯣꯛꯂꯒ ꯃꯥꯒꯤ ꯑꯃꯟꯕ ꯎꯄꯨ ꯑꯗꯨ ꯐꯥꯛꯇꯣꯛꯂꯒ ꯊꯝꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ ꯀꯔꯤ ꯐꯤꯔꯣꯜꯅꯣꯕ ꯑꯩꯅ ꯁꯦꯠꯇꯣꯏꯁꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯂꯩꯀꯥꯏ ꯌꯨꯝ ꯑꯣꯏꯔꯁꯨ ꯃꯤꯅꯧ ꯂꯥꯛꯄꯅꯤꯅ ꯆꯃꯣꯠ ꯆꯠꯄꯗꯨꯁꯨ ꯏꯀꯥꯏꯕ ꯇꯧꯔꯤꯁꯤ ꯑꯁ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤ ꯆꯪꯁꯤꯜꯂꯛꯂꯒ ꯍꯣ ꯑꯗꯨ ꯈꯪꯗꯅ ꯅꯠꯇ꯭ꯔꯣ ꯅꯕꯣꯛ ꯑꯩꯅ ꯁꯦꯜꯗꯣ ꯐꯪꯕ ꯃꯇꯝꯗ
ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥ ꯐꯤꯔꯣꯜ ꯑꯃꯃꯝꯇꯪ ꯑꯣꯏꯔꯕꯁꯨ ꯊꯣꯜꯍꯧ ꯍꯥꯏꯗꯅ ꯍꯥꯏꯕꯗ ꯐꯔꯛ ꯇꯥꯕꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯊꯕꯛ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯕ ꯑꯩꯕꯨ ꯀꯥꯏ ꯆꯠꯄꯗ ꯁꯦꯠꯇꯣꯏꯅꯣ ꯍꯦꯛ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤꯅꯦ ꯅꯕꯣꯛ ꯑꯩꯒꯤ ꯋꯥꯍꯩꯗ ꯄꯣꯞ ꯇꯥꯔꯛꯑꯃꯅꯤꯅꯦ ꯍꯥ ꯊꯣꯏꯍꯦꯟ ꯁꯨꯛꯇꯣꯛꯇꯨꯅ ꯃꯕꯣꯛꯇ ꯌꯦꯡꯂꯒ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯇꯣꯏꯅ ꯀꯣꯏꯕ ꯊꯣꯛꯇꯕ ꯑꯩꯗꯤ ꯑꯔꯩꯕ ꯑꯃ ꯁꯦꯠꯆꯤꯟꯕ ꯍꯥꯏꯕꯗꯨꯅꯤ ꯃꯤꯗꯧꯅ ꯒꯞ ꯁꯞꯀꯥꯗꯤ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯁꯤꯗꯤꯕ ꯏꯟꯁꯥꯡ ꯑꯍꯦꯛꯄ ꯈꯔ ꯂꯩꯕꯅꯤ ꯏꯪꯈꯣꯜꯗꯒꯤ ꯑꯗꯨ ꯈꯔ ꯄꯨꯕꯤꯈꯣ ꯏꯆꯥ ꯈꯝꯕꯒꯤ ꯃꯃꯥ ꯑꯄꯥꯕꯤꯗꯣ ꯍꯪꯒꯥꯝ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯍꯦꯟꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯃꯕꯣꯛꯅ ꯌꯣꯝꯕꯤꯕ ꯏꯟꯁꯥꯡ ꯍꯥꯞꯄ ꯈꯥꯎ ꯑꯗꯨ ꯄꯨꯔꯒ ꯈꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗꯨꯗ ꯍꯥꯏꯐꯦꯠ ꯃꯁꯝ ꯃꯅꯥꯗꯨ ꯁꯦꯝꯖꯤꯜꯂꯒ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯅꯥꯔꯩ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯄ ꯁꯅꯔꯦꯝꯕꯤꯅ ꯉꯥꯏꯈꯣ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯄꯨꯔꯛꯄ ꯈꯥꯎꯗꯨ ꯂꯩꯃꯥꯏꯗ ꯗꯣꯞ ꯊꯥꯗꯩ ꯇꯨꯡ ꯍꯟꯕꯗ ꯁꯣꯏꯗꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯒ ꯊꯣꯏꯍꯦꯟꯕꯨ ꯁꯧꯒꯠꯇꯨꯅ ꯍꯨꯒꯠꯄꯤꯔꯛꯏ ꯑꯁ ꯀꯩꯅꯣ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯈꯤꯗ꯭ꯔꯦ ꯊꯣꯏꯍꯦꯟ ꯁꯨꯛꯊꯣꯛꯂꯒ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯀꯧꯕ ꯍꯧꯅꯒꯦ ꯈꯪꯒꯩ ꯈꯪꯍꯜꯂꯒ ꯅꯨꯄꯥ ꯃꯥꯟꯗꯤ ꯅꯨꯄꯥꯗꯤ ꯂꯥꯏꯗꯤꯒꯤ ꯊꯃꯣꯏ ꯄꯥꯟꯕ꯭ꯔꯕ ꯈꯪꯗꯅꯕ ꯁꯅꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯩꯃꯥ ꯑꯩꯗꯤ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯅꯨꯄꯥꯔꯥꯅ ꯈꯜꯂꯨꯔꯤ ꯑꯗꯨꯒ ꯌꯥꯝ ꯍꯩꯔꯝꯃꯤꯖꯥꯅꯤꯅꯦ ꯊꯣꯏꯍꯦꯟ ꯃꯄꯤꯗꯨ ꯀꯟꯊꯣꯛ ꯀꯟꯊꯣꯛꯅ ꯃꯤꯠ ꯐꯩꯖꯩꯅ ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯂꯒ ꯈꯔ ꯈꯔ ꯀꯣꯛ ꯂꯩꯈꯠꯄ꯭ꯔꯣ ꯀꯩꯅꯣ ꯍꯥ ꯀꯩꯕꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯁꯅꯔꯦꯝꯕꯤ ꯇꯥꯔꯤꯕ ꯈꯥꯎꯗꯨ ꯈꯨꯡꯀꯠꯂꯒ ꯀꯩꯒꯤꯅꯣ ꯊꯦꯡꯅ ꯂꯥꯏꯗꯤ ꯊꯣꯏꯍꯦꯟ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ ꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯕ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯔꯕ ꯃꯤꯗꯧꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯀꯣꯏꯔꯤꯗꯨꯕꯣ ꯅꯪꯒꯤꯁꯦ ꯑꯩꯅ ꯈꯤꯇꯪ ꯐꯖꯕ ꯍꯦꯟꯕꯁꯤꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅ ꯅꯨꯄꯥ ꯅꯍꯥꯗ ꯌꯥꯝ ꯆꯒꯠ ꯆꯒꯠ ꯂꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯅꯨꯄꯥꯒꯁꯦ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯦꯔꯥ ꯃꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯗꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛꯀꯅꯨ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏ ꯅꯨꯄꯥ ꯑꯃꯈꯛꯇ ꯁꯨꯝ ꯂꯨꯞꯆꯕꯒꯤ ꯑꯗꯨꯝ ꯈꯠꯆꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥ ꯅꯍꯥꯗ ꯍꯤꯡꯉꯣ ꯍꯤꯡꯉꯣ ꯇꯧꯕꯤꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯆꯗꯦ ꯃꯗꯨꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯃꯤꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖ ꯐꯖꯕ ꯂꯥꯛ ꯂꯥꯛ ꯂꯥꯛꯁꯅꯨ ꯂꯥꯏꯔꯦꯝꯕꯁꯨ ꯑꯣꯏꯁꯅꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯒꯗꯕ ꯁꯅꯔꯦꯝꯕꯤ ꯅꯠꯇꯦꯍꯦ ꯊꯣꯏꯍꯦꯟ ꯋꯥꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯃꯈꯣꯜꯒ ꯊꯣꯛꯄ ꯃꯈꯩ ꯅꯣꯛꯂꯒ ꯋꯥꯔꯤꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅꯦ ꯅꯪꯁꯨ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯇꯥꯔꯦꯅꯦ ꯁꯅꯔꯦꯝꯕꯤ ꯃꯈꯨꯠꯀꯥꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯥꯏꯔꯒ ꯃꯔꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨꯅꯦ ꯊꯝꯕꯥꯜ 109 ꯄꯥꯟꯕ ꯊꯝꯕꯥꯜꯗꯣ ꯅꯪꯕꯨ ꯑꯁꯨꯛ ꯋꯥ ꯉꯥꯡꯕ ꯍꯩꯔꯤꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯍꯟꯗꯛ ꯂꯥꯛꯏꯕ ꯃꯦꯔꯥ ꯊꯥꯁꯤꯗꯅꯦ ꯆꯍꯤ 23 ꯐꯥꯗꯣꯏꯅꯤ ꯑꯁ ꯑꯗꯨꯗꯤ ꯀꯀꯥ ꯀꯧꯒꯦ ꯀꯧꯗ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯏꯁ ꯏꯕꯨꯡꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯅꯪꯉꯣꯟꯗ ꯀꯀꯥ ꯀꯧ ꯀꯥꯏꯅ ꯉꯝꯖꯔꯣꯏ ꯗꯥ ꯀꯧꯅꯤ ꯑꯩꯗꯤ ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇꯦ ꯁꯣꯝꯒꯤ ꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯔꯕꯁꯨ ꯏꯃꯥꯟꯅꯕꯤꯈꯩꯗꯤꯅꯦ ꯃꯆꯥ ꯕꯣꯔꯥ ꯕꯣꯔꯥ ꯄꯣꯛꯅꯈ꯭ꯔ ꯄꯣꯠꯅꯤ ꯈꯪꯉꯕ ꯍꯣ ꯃꯤꯗꯥ ꯍꯥꯏꯕꯗꯨꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯁꯅꯔꯦꯝꯕꯤꯁꯨ ꯇꯨꯡ ꯏꯜꯂꯛꯂꯒ ꯑꯌꯥ ꯉꯥꯏꯈꯨꯑꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯩꯅꯣ ꯁꯅꯔꯦꯝꯕꯤ ꯋꯥ ꯍꯦꯛ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯍꯦꯛ ꯀꯥꯊꯣꯛꯄꯒ ꯈꯝꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯍꯦꯟꯅ ꯏꯇꯥꯎ ꯈꯝꯕ ꯍꯔꯥꯎꯅ ꯑꯁ ꯑꯩꯗꯤ ꯅꯪ ꯉꯥꯏꯕꯗ ꯋꯥꯃꯟꯈꯤꯗꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯆꯠꯄꯤ ꯁꯥꯟꯅꯔꯝꯃꯤꯕꯅꯤ ꯁꯅꯔꯦꯝꯕꯤꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯨꯗ ꯉꯛꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯥꯏ ꯆꯥꯛꯈꯨꯝꯗ ꯑꯩꯈꯣꯏ ꯂꯥꯏꯖꯒ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯍꯧꯗꯥꯏꯅꯦ ꯀꯝꯗꯧꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏꯕ ꯁꯅꯔꯦꯝꯕꯤ ꯃꯔꯩꯗꯨ ꯆꯤꯛꯂꯒ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯐꯥꯎꯗꯣꯔꯛꯄꯅꯤ ꯀꯩꯗꯧꯅꯕ ꯁꯅꯔꯦꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯍꯧꯗꯣꯡ ꯃꯁꯛ ꯅꯨꯡꯁꯤꯕ ꯑꯃ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯐꯥꯒꯦꯅ ꯇꯥꯟꯅꯕ ꯊꯣꯛꯂꯛꯄꯅꯤ ꯈꯝꯕ ꯍꯧꯖꯤꯛꯇꯗ ꯁꯅꯔꯦꯝꯕꯤꯒꯤ ꯋꯥꯍꯩ ꯃꯑꯣꯡ ꯃꯇꯧ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯑꯣ ꯍꯧꯗꯣꯡ ꯐꯥꯕꯅꯦꯕ ꯀꯌꯥꯝ ꯆꯥꯎꯕ ꯍꯧꯗꯣꯡꯅꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯁꯤ ꯑꯩꯗꯤ ꯍꯧꯗꯣꯡ ꯑꯉꯧꯕꯗꯤ ꯑꯝꯇ ꯎꯈꯤꯗ꯭ꯔꯤ ꯅꯪꯗꯤ ꯃꯤꯠ ꯌꯥꯝ ꯁꯤꯡꯉꯤꯅ ꯁꯅꯔꯦꯝꯕꯤ
ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯈꯝꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯈꯝꯕ ꯊꯣꯏꯍꯦꯟꯕꯨ ꯂꯦꯡꯒꯣꯠꯂꯒ ꯆꯥꯛ ꯏꯁꯤꯡꯗꯤ ꯂꯣꯏꯍꯧꯗꯧꯔꯤ. ꯑꯗꯣ ꯃꯆꯥ ꯑꯃꯇꯪ ꯄꯥꯏꯁꯤꯔꯣ? ꯍꯧꯔꯛꯑꯕ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ. ꯅꯪ ꯊꯛꯀꯦ ꯊꯛꯑꯣ. ꯑꯩꯗꯤ ꯇꯜꯂꯦ. ꯃꯤ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯏꯟꯖꯥꯡ ꯍꯥꯎꯔꯗꯤꯅꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯄ. ꯐꯔꯦ, ꯑꯗꯨ ꯑꯣꯏꯒꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯏꯇꯥꯎꯁꯤꯡꯗꯣ ꯑꯗꯨꯒ ꯄꯨꯜꯂꯒ ꯍꯦꯛ ꯊꯛꯄ ꯍꯥꯏꯗꯨꯅꯤ. ꯑꯗꯨ ꯀꯩꯒꯤꯅꯣ? ꯏꯟꯁꯥꯡ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯔꯛꯏꯁꯤꯕꯣ? ꯑꯕꯣꯛꯅ ꯈꯔ ꯈꯔ ꯀꯩꯊꯦꯜ ꯀꯥꯔꯒ ꯌꯣꯟꯖꯕꯗꯣ ꯅꯪꯅ ꯂꯣꯏꯅ හෙꯛꯇꯣꯛꯑꯒ ꯂꯥꯛꯑꯕꯣ? ꯑꯩꯅ ꯅꯠꯇꯦꯗ, ꯑꯕꯣꯛꯅꯅꯦ ꯅꯣꯏ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯂꯛꯏꯅꯤ. ꯏꯃꯨꯡ ꯌꯧꯔꯦ ꯑꯄꯥꯕꯤꯁꯨ ꯂꯩꯔꯝꯗꯨꯅ ꯍꯔꯥꯎꯅ. ꯏꯆꯥ ꯌꯧꯔꯛꯑꯦꯗꯅ. ꯊꯣꯏꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯧꯒꯜ ꯎꯠꯂꯒ ꯑꯍꯣꯏ ꯏꯃꯥ, ꯑꯕꯣꯛꯅ ꯆꯥꯎ ꯍꯥꯏꯗꯅ ꯄꯨꯔꯛꯄꯅꯤꯁꯦ. ꯏꯃꯥ, ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯤ, ꯃꯃꯜꯁꯨ ꯌꯥꯎꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯆꯥꯅꯤ ꯈꯜꯂꯒ ꯂꯧꯁꯤꯟꯕꯤꯌꯨ. ꯋꯥꯍꯩꯗꯣ ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯜ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯅꯔꯦꯝꯕꯤꯅ ꯇꯥꯔꯗꯨꯅ ꯁꯨꯛꯇꯣꯛꯂꯒ ꯁꯣꯜꯂꯤ. ꯀꯩꯅꯣ ꯃꯥꯗꯣꯏꯁꯤꯕꯣ? ꯅꯠꯇꯦ ꯃꯥꯕꯨ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤꯔꯕ? ꯋꯥꯍꯩꯌꯣ ꯕꯦꯕꯥꯔꯣ ꯇꯥꯕꯗ ꯅꯥꯀꯣꯡ ꯌꯥꯝ ꯍꯥꯀꯠꯆꯩꯗ ꯑꯩꯗꯤ. ꯂꯥꯏꯖ ꯅꯣꯛꯂꯒ ꯏꯔꯨꯗꯣ ꯁꯦꯡꯅ ꯂꯨꯖꯊꯣꯛꯑꯣ, ꯍꯥꯀꯠꯆꯕ ꯐꯔꯗꯧꯅꯤ. ꯑꯄꯥꯕꯤ ꯍꯔꯥꯎꯅ ꯍꯪꯒꯥꯝꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯒ ꯏꯍꯦ, ꯀꯨꯏꯔꯦꯗ ꯅꯈꯣꯏ ꯑꯕꯣꯛꯀꯤ ꯍꯪꯒꯥꯝ ꯆꯥꯈꯤꯗꯕ. ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ. ꯆꯥꯕꯗ ꯍꯛꯆꯥꯡꯒꯁꯤ ꯈꯪꯐ ꯐꯒꯗꯕ ꯃꯥꯜꯂꯤ. ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯝꯕꯁꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯁꯨ ꯈꯔ ꯈꯔ ꯀꯣꯏꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯃꯁꯛ ꯃꯁꯥꯒ ꯁꯨꯡꯎ ꯎꯒꯦ ꯍꯦꯛ ꯐꯪꯗꯦ. ꯉꯁꯤ ꯎꯔꯤꯁꯤ ꯃꯉꯥꯏ. ꯏꯃꯥ, ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤ. ꯂꯥꯏꯔꯕꯅꯤꯅ ꯃꯤꯀꯨꯞ ꯑꯃ ꯃꯥꯡꯕꯗ ꯁꯦꯜ ꯃꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩꯗꯣ. ꯑꯗꯨꯁꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ ꯑꯩꯈꯣই ꯏꯃꯨꯡꯁꯤ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨ. ꯁꯦꯜꯒꯤ ꯈꯜꯂꯤꯉꯩꯗ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯇꯥꯡꯀꯛ ꯑꯗꯨꯒꯤ ꯀꯥꯜꯂꯒ ꯆꯠꯀꯦ ꯈꯟꯒꯅꯤ. ꯃꯇꯝꯗꯤꯅꯦ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯃꯥꯗꯤ. ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯍꯣꯡꯕꯤꯔꯗꯕꯅꯤ. ꯈꯝꯕ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯋꯥꯔꯤ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯪꯂꯝ ꯂꯧꯊꯣꯔꯛꯂꯒ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯇꯥꯅꯤꯡꯗꯕꯅ. ꯆꯍꯤ 30 ꯁꯨꯗ꯭ꯔꯤ, ꯌꯥꯝ ꯅꯧꯔꯤ ꯀꯩꯗꯧꯔꯒꯦ? ꯄꯥꯈꯪꯁꯦ ꯏꯅꯤꯡ ꯇꯦꯛꯄ ꯃꯈꯩ ꯐꯥꯖꯈꯤ. ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯗ ꯊꯦꯡꯅꯕ ꯑꯃ ꯀꯣꯛ ꯐꯥꯕ꯭ꯔꯥ ꯇꯨꯞꯄ꯭ꯔꯥ ꯇꯧꯔ ꯂꯣꯏ. ꯑꯗꯨꯛ ꯌꯥꯝ ꯋꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯑꯄꯥꯕꯤ ꯃꯈꯨꯠꯀꯥꯗꯣ ꯊꯤꯜꯂꯒ ꯍꯩ, ꯄꯥꯈꯪ ꯑꯣꯏꯕ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦꯍꯦ. ꯆꯍꯤꯕꯨ 30 ꯁꯨꯗ꯭ꯔꯤ ꯍꯥꯏꯗꯅ ꯄꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯃꯇꯥꯡ ꯆꯞ ꯆꯥꯔꯕꯅꯤ ꯅꯈꯣꯏꯁꯦ. ꯅꯅꯤꯡꯗꯣ ꯇꯦꯛꯄ ꯍꯦꯟꯃꯟꯈ꯭ꯔꯦ. ꯄꯥꯈꯪ ꯑꯣꯏꯕꯗꯣ ꯋꯥꯈꯜ ꯈꯔ ꯈꯔ ꯇꯥꯎ. ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯦ. ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯑꯄꯥꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯦ. ꯂꯥꯏꯖꯅ ꯍꯥꯏꯒꯨꯝꯃꯗꯅ ꯏꯃꯥ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤ. ꯏꯅꯝꯃ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯀꯥꯗꯣ ꯐꯪꯅꯤꯡꯉꯕꯅꯤ. ꯈꯝꯕ ꯈꯨꯕꯥꯛ ꯑꯗꯨ ꯎꯠꯂꯒ ꯅꯌꯨꯝ ꯄꯥꯅꯤꯡꯉꯛꯑꯕ? ꯑꯩ ꯂꯩꯕꯁꯤꯗ ꯀꯥꯜꯂꯒ ꯆꯠꯄ ꯉꯝꯗꯗꯅ ꯇꯛꯁꯤꯜꯂꯛꯏꯔꯕ? ꯑꯍꯩ ꯑꯄꯥ ꯁꯥꯕ꯭ꯔꯕꯨ ꯈꯨꯄꯥꯛꯁꯦ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯂꯥꯏꯖ ꯃꯆꯤꯟ ꯑꯗꯨ ꯇꯨꯝꯊꯣꯛꯂꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯁꯨꯝ ꯈꯟꯅꯕꯁꯤꯗ ꯑꯩꯕꯨ ꯏꯔꯥꯡ ꯍꯩꯕꯤꯒ ꯇꯥꯍꯟꯗꯅ. ꯍꯩ, ꯏꯔꯥꯡ ꯍꯩꯕꯤ ꯇꯥꯍꯟꯕ ꯅꯠꯇꯦ, ꯅꯪꯁꯨ ꯈꯠꯂꯤꯅꯤ. ꯑꯩꯅ ꯅꯍꯥꯟ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯅꯨꯄꯥ ꯑꯃꯒ ꯐꯝꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯅꯛꯅꯒ ꯂꯣꯏꯅꯕꯗꯣ ꯑꯩ ꯎꯔꯛꯂꯤꯕꯅꯤ. ꯅꯪ ꯍꯥꯟꯅ ꯍꯣꯡꯕꯤꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯂꯥꯏꯖ ꯑꯋꯣꯏꯕꯃꯛꯀꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯆꯤꯟ ꯐꯠ ꯎꯝꯁꯤꯜꯂꯒ ꯃꯕꯨꯡꯗ ꯀꯤꯅ ꯌꯦꯡꯂꯛꯏ. ꯑꯩꯅ ꯊꯦꯡꯅꯕ ꯑꯣꯏꯌꯨꯅꯦ. ꯅꯨꯄꯥ ꯑꯗꯨꯔ ꯅꯪꯂ ꯅꯃꯥꯏ ꯅꯃꯤꯠ ꯀꯥꯏꯕ ꯑꯃꯗꯤ ꯌꯥꯎꯗꯣꯏꯅꯤ. ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯆꯤꯡꯒꯟꯕꯤ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯁꯅꯔꯦꯝꯕꯤꯅ. ꯍꯦꯔꯥ, ꯋꯥꯇꯥꯁꯤꯗꯤ ꯀꯌꯥ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦꯗ. ꯅꯨꯄꯤꯅꯤ, ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯤ. ꯂꯩꯁꯥꯕꯤꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯍꯅꯨꯕꯤꯅ ꯀꯣꯏꯒꯗ꯭ꯔꯥ? ꯃꯤꯃꯥꯡꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯕ. ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯀꯣꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯍꯥ, ꯏꯃꯥ ꯏꯄꯦꯝꯃ, ꯃꯥꯟꯅꯖꯕꯒ ꯉꯝꯖꯄꯣꯠꯇꯦꯗ. ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯆꯜꯇꯅꯤ. ꯅꯪꯁꯨꯅꯦ, ꯑꯩꯅ ꯎꯀꯤꯜꯒꯤ ꯁꯤꯟꯐꯝ ꯑꯃ ꯄꯤꯕꯤꯔꯗꯕꯅꯤ. ꯊꯣꯏꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯉꯤ. ꯑꯄꯥꯕꯤ ꯅꯣꯛꯂꯒ ꯏꯃꯧꯒꯤ ꯆꯤꯟꯁꯤꯗꯤ ꯊꯕꯥꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ. ꯂꯥꯏꯔꯦꯝꯕꯤꯅ ꯐꯥꯎꯕ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯗꯕ ꯆꯤꯟ ꯑꯃ ꯍꯦꯛ ꯄꯥꯟꯁꯤꯜꯂꯦ ꯇꯧꯔꯤꯁꯦ. ꯁꯅꯔꯦꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯑꯁ, ꯀꯥꯟꯅꯗꯦ. ꯆꯥꯛ ꯇꯨꯝ ꯆꯥꯅꯅꯕ ꯇꯧꯔꯨꯔꯁꯤ. ꯆꯥꯛ ꯂꯥꯝꯃꯤ. ꯅꯪꯅ ꯂꯥꯝꯗꯅ ꯀꯅꯥꯅ ꯂꯥꯛꯑꯒ ꯂꯥꯝꯅꯤ ꯍꯥꯏꯒꯦ? ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯇꯦ. ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯣꯗ꯭ꯔꯣꯛ ꯄꯣꯗ꯭ꯔꯣꯛ ꯍꯦꯛ ꯄꯣꯛꯑꯗꯅ. ꯑꯗꯨꯗꯗꯤ ꯑꯌꯨꯛꯀꯤ ꯆꯥꯕ ꯆꯥꯛꯀꯗꯣ ꯑꯗꯨꯝ ꯇꯨꯝꯕ ꯇꯥꯕ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯆꯥꯕ ꯊꯛꯄ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗ ꯆꯥꯕ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯆꯝꯄ꯭ꯔꯥ ꯑꯃꯨꯛ ꯃꯦꯠꯄ ꯆꯥꯁꯤꯜꯂꯤ. ꯈꯝꯕꯅ ꯃꯍꯥꯎ ꯀꯝꯗꯧꯏ ꯏꯇꯥꯎ?
ꯅꯪꯅ ꯊꯣꯡꯉꯒꯕꯨ ꯍꯥꯎꯇꯦ ꯍꯥꯏꯔꯗꯤ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯃꯣꯟ ꯑꯃꯒ ꯍꯥꯠꯂꯝꯃꯣꯏꯗ꯭ꯔꯣ? ꯈꯝꯕ ꯅꯣꯛꯂꯒ ꯋꯥꯇꯥꯁꯤꯐꯥꯎꯗꯤ ꯁꯦꯠꯂꯤꯍꯦ꯫ ꯑꯄꯥꯕꯤ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯏꯃꯥꯗꯤ ꯇꯨꯝꯅꯤꯡꯉꯦ, ꯅꯣꯏ ꯐꯝꯍꯧꯒꯣꯀꯣ, ꯏꯃꯥꯗꯤ ꯇꯨꯝꯕ ꯆꯪꯉꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯂꯥꯏꯖꯅ ꯃꯁꯥꯁꯦ ꯅꯣꯏꯖꯥꯎ ꯆꯥꯎꯔꯤꯁꯦ ꯑꯁꯤꯅꯅꯤ, ꯆꯥꯕ ꯍꯦꯛ ꯂꯣꯏꯔꯒ ꯇꯨꯝꯅꯤꯡꯉꯦꯅ ꯇꯨꯝꯁꯜꯂꯅꯤ, ꯑꯗꯗꯤ ꯗꯔꯝꯋꯣ ꯀꯩꯋꯣ ꯑꯗꯨꯝ ꯃꯥꯟ ꯇꯥꯕꯅꯤ꯫ ꯈꯝꯕꯅ ꯆꯝꯄ꯭ꯔꯥ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ ꯏꯆꯟ? ꯈꯔꯒ ꯃꯦꯜꯂꯛꯈꯣꯗꯅ, ꯆꯥꯕ ꯍꯦꯟꯃꯟꯈ꯭ꯔ ꯃꯥꯜꯂꯦ, ꯄꯨꯛꯀꯁꯤ ꯌꯥꯗ꯭ꯔꯦꯅꯦ꯫ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯆꯥꯕꯗꯤ ꯄꯥꯝꯖꯈ꯭ꯔꯕ, ꯋꯥꯔꯗꯤ ꯇꯨꯝꯃꯨꯔꯣ ꯇꯝꯆꯥ, ꯌꯥꯝ ꯆꯥꯁꯤꯜꯂꯨꯔꯅꯨ, ꯅꯈꯅꯥꯎ ꯌꯥꯗ꯭ꯔꯤꯗꯣ꯫ ꯍꯩꯒ꯭ꯔꯄꯣꯠꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯝꯕ ꯃꯕꯨꯛ ꯑꯗꯨ ꯀꯟꯅ ꯌꯦꯛꯂꯛꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯁ ꯑꯩ ꯄꯨꯛꯁꯤ ꯌꯥꯔꯛꯇ꯭ꯔꯦ, ꯉꯥꯏꯍꯥꯛ ꯐꯝꯃꯝꯒꯣꯀꯣ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯏꯖꯅ꯫ ꯆꯥꯕꯕꯨ ꯍꯦꯛ ꯂꯣꯏꯔꯗꯤ ꯑꯃꯥꯡꯁꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯗꯨꯝ ꯀꯧꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ, ꯍꯦꯛꯇ ꯆꯦꯟꯈꯤꯋꯥꯅꯤ꯫ ꯁꯅꯔꯦꯝꯕꯤꯅ ꯆꯥꯔꯗꯤ ꯐꯥꯏꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ ꯏꯕꯦꯝꯃ꯫ ꯑꯁ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯝꯊꯍꯧꯀꯣ, ꯑꯩ ꯃꯄꯥꯟꯗ ꯉꯥꯛꯇ ꯍꯪꯆꯤꯠ ꯂꯥꯡꯉꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯍꯦꯟꯗꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯖꯅ꯫ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯖꯥꯠꯅꯣ? ꯍꯩꯃꯥ 7 ꯍꯦꯜꯂꯝꯃꯤꯅꯦ꯫ ꯑꯁ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯕ ꯌꯥꯔꯣꯏ, ꯇꯨꯝꯃꯨꯔꯁꯤ ꯁꯅꯥ ꯏꯕꯦꯝꯃ꯫ ꯁꯅꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯤꯛꯂꯒ ꯇꯨꯝꯊꯣꯛꯔꯣꯆꯣ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯪꯗꯤ ꯇꯨꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯏꯋꯥ ꯇꯨꯝꯗ꯭ꯔꯤꯌꯦ, ꯃꯥ ꯇꯨꯝꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏ ꯇꯨꯝꯃꯣ ꯍꯥꯏꯅꯣ? ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤꯗꯣ ꯅꯕꯨꯡ ꯂꯩꯇ꯭ꯔꯤꯀꯥꯟꯁꯤꯗ ꯅꯨꯡꯁꯤꯅ ꯑꯝꯇ ꯍꯥꯏꯍꯧꯔꯨꯈꯤꯒꯦꯕ꯫ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯄꯥꯈꯠꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯏꯜꯂꯒ ꯑꯋꯣꯏꯃꯛꯀꯤꯒ ꯉꯥꯡꯉꯤꯅꯦꯁꯦ, ꯐꯥꯒꯤꯗꯒꯤ ꯏꯔꯥꯡ ꯊꯣꯛꯅꯅꯤꯀꯣ, ꯏꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ, ꯑꯩꯉꯣꯟꯗꯒ ꯋꯥꯊꯤ ꯁꯥꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯏꯁ ꯀꯩꯅꯣ, ꯅꯨꯡꯁꯤꯕꯕꯨ ꯏꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯗꯤ ꯅꯨꯡꯁꯤꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯄꯥꯝꯃꯗꯤ ꯄꯥꯝꯃꯤ, ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ, ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ? ꯑꯗꯨꯒ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯅꯥꯅ ꯌꯦꯠꯄ ꯉꯝꯗꯣꯏꯕ? ꯃꯥꯒꯤ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ? ꯑꯩꯗꯤ ꯅꯨꯡꯁꯤ ꯍꯥꯏꯔꯗꯤ ꯂꯣꯏꯔꯦ ꯋꯥꯁꯤꯗ꯫ ꯀꯩꯒꯨꯝꯕ ꯅꯨꯄꯤ ꯂꯩꯔꯝꯃꯒꯅ ꯀꯝꯗꯧꯕ? ꯁꯣꯔꯣꯛꯇ ꯅꯨꯡ ꯈꯨꯟꯕ ꯆꯠꯇꯣꯏꯔꯣ? ꯁꯅꯔꯦꯝꯕꯤ ꯃꯈꯨꯠ ꯍꯣꯝꯃ ꯁꯥꯋꯣ ꯇꯧꯔꯒ ꯃꯌꯥꯒꯗꯨ ꯆꯤꯛꯂꯒ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯤꯗꯣ ꯈꯨꯗꯦꯡꯁꯤꯗ ꯃꯁꯝꯗꯣ ꯆꯦꯠꯅ ꯌꯦꯠꯂꯒ ꯍꯥꯏꯔꯦꯗꯅ꯫ ꯂꯥꯏꯖ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯑꯁ ꯅꯪꯒ ꯂꯣꯏꯅꯒꯗꯕ ꯀꯤꯕꯨ ꯀꯤꯁꯜꯂꯦꯗ ꯏꯕꯦꯝꯃ, ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯌꯥꯝ ꯊꯣꯛꯀꯗꯕ ꯃꯥꯜꯂꯦ꯫ ꯅꯪ ꯇꯣꯛꯇꯍꯧꯔꯣꯍꯦ, ꯑꯩ ꯇꯨꯝꯕ ꯆꯪꯉꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯍꯦꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯋꯥꯔꯛꯂ ꯃꯥꯜꯂꯤ꯫ ꯂꯩꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯥꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯐꯝꯅꯅꯕ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯇꯣꯛꯏ꯫ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯥꯏꯇꯣꯝ ꯉꯥꯟꯕꯤ ꯊꯥꯖꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯐꯠꯇꯦꯗ ꯏꯁꯣꯔ ꯅꯍꯥꯛꯁꯦ, ꯏꯁꯣꯔꯗ ꯈꯛ ꯇꯥꯏꯅꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ, ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯏꯄꯥ ꯂꯩꯅ ꯂꯩꯅ ꯂꯝꯖꯥ ꯁꯔꯥ ꯑꯣꯜꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯄꯤ ꯑꯗꯨ ꯅꯧꯊꯔꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯊꯣꯏꯍꯦꯟ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ? ꯂꯥꯛꯑꯦ ꯈꯣꯠꯂꯤꯒ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ, ꯁꯣꯠ ꯂꯥꯏꯗꯧꯅ꯫ ꯅꯪ ꯂꯥꯏꯅ ꯆꯠꯄ ꯎꯔꯕꯣ ꯍꯥꯏꯁꯦ? ꯊꯣꯏꯍꯦꯟ ꯑꯃꯨꯛ ꯈꯤꯇꯪ ꯂꯥꯞꯅ ꯐꯝꯊꯔꯛꯂꯒ ꯀꯩꯒꯤꯅꯣ ꯊꯣꯔꯛꯏꯁꯦ? ꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯆꯪꯉꯨꯆꯣ ꯇꯨꯝꯃꯨꯔꯣ꯫ ꯅꯨꯄꯤꯗꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯅꯨꯄꯥ ꯉꯥꯛꯇ ꯊꯣꯛꯅꯕ꯭ꯔꯕ? ꯑꯩꯁꯨ ꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕ ꯁꯥꯠꯂꯤꯁꯦ ꯅꯝꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯕꯗꯣ ꯃꯤꯅ ꯎꯕꯗ ꯁꯦꯔꯥꯟꯅꯅ ꯂꯧꯈꯤꯅꯤ꯫ ꯆꯪꯉꯣꯆꯣ, ꯑꯉꯥꯡꯅ ꯃꯔꯩ ꯇꯧꯒꯅꯨ꯫ ꯁꯅꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯅꯥ ꯑꯗꯨ ꯇꯥꯁꯤꯟꯅꯗꯕ ꯃꯈꯩ ꯃꯅꯥꯛ ꯅꯛꯅ ꯍꯧꯔꯤꯕ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯑꯗꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯣꯟꯖꯔꯛꯏ꯫ ꯍꯥꯗ ꯏꯇꯥ ꯂꯩꯔꯥꯡ, ꯀꯨꯟꯗꯣ ꯅꯤꯡꯊꯤꯖꯩꯗꯀꯣ ꯅꯪꯁꯦ, ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯗꯅ꯫ ꯅꯪꯅꯅꯤꯀꯣ ꯄꯨꯟꯁꯤꯒꯤ ꯇꯠꯅ ꯊꯥꯅ ꯌꯥꯔꯔꯣꯏꯗꯕ ꯀꯤꯁꯤ ꯑꯃ ꯀꯤꯗꯣꯏꯁꯦ꯫ ꯅꯪꯁꯦ ꯃꯒꯨꯜ ꯌꯥꯝꯅ ꯂꯩ, ꯅꯪꯕꯨ ꯉꯥꯎꯖꯕꯤ ꯑꯩꯍꯥꯛꯇꯤ ꯋꯥꯈꯜ ꯋꯥꯗꯕ ꯉꯝꯗ꯭ꯔꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯅꯥ ꯌꯥꯝ ꯀꯜꯂꯤꯅꯦ, ꯃꯤꯅ ꯍꯥꯏꯁꯦ ꯇꯥꯁꯟꯅꯗꯕꯤꯒ ꯂꯩꯅꯦ꯫ ꯑꯁ ꯀꯩꯗꯧꯒꯦ, ꯅꯪ ꯑꯩ ꯂꯩꯃꯤꯟꯅꯔꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯅ, ꯅꯨꯄꯥꯅ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯗꯤ ꯀꯔꯤꯒꯤ ꯃꯄꯥꯟ ꯊꯣꯔꯛꯏꯅꯣ?
ꯅꯨꯄꯤꯗ ꯑꯗꯨ ꯌꯥꯝ ꯀꯤꯔꯗꯤ ꯅꯨꯄꯤ ꯀꯃꯥꯏ ꯊꯤꯗꯣꯏꯅꯣ? ꯅꯪ ꯂꯩꯍꯧꯔꯣꯀꯣ, ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯁꯅꯔꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯡ ꯑꯗꯨꯗ ꯐꯠ ꯂꯦꯞꯁꯤꯜꯂꯒ ꯊꯠꯂꯒ, ꯉꯥꯏꯈꯨꯑꯣ, ꯍꯪꯆꯤꯠ ꯉꯥꯏꯍꯥꯛ ꯂꯥꯡꯈꯤꯁꯦꯕ꯫ ꯃꯤꯅ ꯁꯦꯔꯥꯟꯅꯅ ꯈꯟꯗꯅꯕ ꯑꯩ ꯙꯥꯔꯤ ꯃꯄꯥꯜꯁꯤꯗ ꯐꯝꯂꯨꯒꯦ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯐꯝꯃꯣꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯙꯥꯔꯤ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯊꯣꯏꯍꯦꯟ ꯅꯣꯛꯂꯒ, ꯅꯪꯁꯦ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯔꯝꯒꯗꯕ ꯃꯆꯥ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣ? ꯅꯪꯅ ꯀꯌꯥ ꯁꯨꯕꯅꯣ? ꯑꯇꯣꯝꯕꯤꯔ ꯌꯥꯏꯃꯔ ꯑꯃꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ, ꯑꯍꯜꯗꯤ ꯃꯥꯟꯗꯦ꯫ ꯀꯩꯒꯤ ꯑꯍꯜ ꯃꯥꯟꯗ꯭ꯔꯤꯅꯣ ꯍꯥꯏꯁꯦ? ꯑꯍꯜ ꯑꯣꯏꯔꯒꯕꯨ ꯅꯪꯅ ꯉꯥꯎꯔꯤ ꯑꯗꯨꯃꯥꯏ ꯉꯥꯎꯒꯗ꯭ꯔꯣ? ꯌꯨꯝꯒꯤ ꯑꯍꯜ ꯍꯥꯏꯕꯁꯤꯗꯤ ꯏꯪ ꯇꯞꯄ ꯋꯥꯈꯜ ꯂꯤꯡꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯗꯤ ꯌꯥꯝ ꯈꯠꯂꯕ ꯍꯥꯏꯁꯦ? ꯇꯧꯅꯨꯗ, ꯑꯍꯜ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯑꯩꯈꯣꯏ ꯗꯥꯏꯗꯁꯨ ꯌꯥꯝ ꯂꯩꯕꯅꯤꯗ꯫ ꯋꯥ ꯉꯥꯡꯕꯗꯤ ꯅꯪꯁꯦ ꯐꯖꯅ ꯍꯩꯕꯖꯥꯠꯅꯤ꯫ ꯏꯃꯥ ꯏꯄꯥ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥꯅꯤꯅꯦ, ꯑꯗꯨꯅ ꯈꯔꯗꯤ ꯑꯗꯨꯝ ꯆꯤꯟ ꯀꯟꯖꯩ ꯍꯥꯏꯕ ꯇꯥꯔꯦ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯣꯏꯕꯅꯤꯅꯦ ꯃꯤꯁꯦ ꯃꯤ ꯑꯣꯏꯅ ꯎꯗ꯭ꯔꯤꯁꯦ꯫ ꯆꯤꯟ ꯑꯃ ꯄꯥꯜꯂꯤꯅ ꯍꯦꯛꯇ ꯕꯤꯔꯦꯡ ꯕꯤꯔꯦꯡ ꯉꯥꯡꯊꯕꯤꯅꯦꯕ꯫ ꯑꯗꯣ ꯑꯉꯥꯡ ꯅꯪ ꯅꯨꯄꯤꯅꯤ, ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕ ꯇꯝꯃꯨ꯫ ꯑꯩ ꯑꯣꯏꯕꯒꯤ ꯐꯕꯅꯤ, ꯀꯅꯥꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥ ꯅꯍꯥ ꯊꯦꯡꯅꯔꯕꯗꯤꯅꯦ, ꯅꯪ ꯋꯥꯊꯣꯛ ꯌꯥꯝꯕꯤ ꯑꯣꯏꯒꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯌꯥꯗꯨ ꯍꯤꯒꯠꯂꯒ, ꯃꯇꯥꯡ ꯆꯥꯅ ꯈꯠꯄꯅꯤ, ꯃꯁꯛ ꯈꯪꯅ ꯏꯔꯥꯡ ꯇꯧꯖꯕꯅꯤ꯫ ꯑꯩꯁꯨ ꯑꯉꯥꯡ ꯅꯠꯇꯤ, ꯋꯥꯈꯜ ꯈꯪꯅ ꯇꯧꯖꯕ꯫ ꯉꯔꯥꯡꯗ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ, ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯈꯪꯅꯕꯒꯨꯝꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯕꯦꯔꯦꯡ ꯕꯦꯔꯦꯡ ꯉꯥꯡꯂꯤꯁꯦ꯫ ꯉꯥꯡꯗ ꯌꯥꯗꯕ ꯑꯗꯨꯒꯤ ꯉꯥꯡꯉꯤꯅꯤ꯫ ꯑꯗꯨꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ? ꯊꯣꯏꯍꯦꯟ ꯃꯔꯩꯒ ꯀꯣꯟꯁꯤꯜꯂꯒ ꯁꯅꯔꯦꯝꯕꯤꯅ ꯗꯥꯒ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯂꯒ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯛꯏ꯫ ꯁꯅꯔꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯌꯥꯒꯗ꯭ꯔꯕ? ꯀꯩꯅꯣ ꯋꯥꯍꯪꯗꯤ ꯍꯪꯗꯅ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯕꯨꯔꯣ, ꯗꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ꯭ꯔꯣ? ꯈꯪꯅ ꯆꯥꯟꯅꯕꯗꯤ ꯃꯌꯥꯝ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ? ꯈꯝꯕꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯆꯥꯛ ꯆꯥꯕ ꯂꯥꯛꯏꯁꯤꯗꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗꯣ ꯅꯠꯇꯦꯕ꯫ ꯈꯤꯇꯪ ꯋꯥꯈꯜꯗꯣ ꯈꯟꯊꯧ꯫ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯌꯥꯝꯅ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯔꯛꯀꯅꯨ꯫ ꯊꯣꯏꯍꯦꯟ ꯇꯞꯅ ꯁꯣꯟꯖꯩ꯫ ꯃꯁꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ, ꯑꯩ ꯆꯪꯍꯧꯕꯅ ꯐꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯑꯁꯤ ꯈꯟꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯍꯟꯗꯦ, ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯃꯥꯡꯗ ꯐꯠ ꯊꯠꯆꯤꯜꯂꯒ, ꯄꯥꯈꯨꯝꯁꯤꯃꯇꯪꯗꯤ ꯄꯤꯔꯝꯃꯨꯗꯅ ꯅꯪꯁꯨ꯫ ꯑꯉꯥꯡꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯖꯅꯨꯀꯣ, ꯆꯩ ꯆꯥꯖꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯆꯤꯟꯗ ꯇꯨꯝꯊꯣꯛꯂꯒ, ꯁꯨꯞꯅꯇꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯈꯛ ꯍꯪꯕꯕꯨ ꯏꯔꯥꯡ ꯇꯧꯕ ꯀꯧꯔꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯂꯩꯇꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯪ ꯅꯨꯄꯤ ꯁꯦꯝꯕꯤꯒꯦ ꯍꯥꯏꯔꯣ? ꯁꯅꯔꯦꯝꯕꯤ ꯍꯔꯥꯎꯅ ꯅꯣꯛꯂꯒ, ꯑꯁꯦꯡꯀꯤ ꯂꯩꯇꯕ꯭ꯔꯥ? ꯑꯁ, ꯊꯃꯣꯏꯒꯁꯦ ꯇꯟꯅꯤꯛꯏ꯫ ꯊꯣꯏꯍꯦꯟ ꯃꯃꯤꯠꯇꯣ ꯐꯩꯖꯩ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯍꯔꯥꯎꯅ ꯐꯟ ꯐꯟ ꯆꯣꯡꯂꯒ, ꯂꯩꯔꯝꯗꯕ ꯅꯔꯥꯏꯕꯛ ꯐꯩ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤꯅꯦ, ꯅꯨꯄꯤꯗꯣ ꯈꯨꯗꯛꯇ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯣꯛꯑꯒ ꯃꯔꯨ ꯀꯣꯛꯀꯗꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯝꯕꯅ ꯇꯨꯡꯂꯣꯝꯗꯒꯤ, ꯀꯅꯥꯅꯣꯃꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯔꯨ ꯀꯣꯛꯒꯦ ꯍꯥꯏꯔꯤꯗꯨꯕꯣ? ꯁꯅꯔꯦꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯑꯌꯥ, ꯁꯛꯊꯤꯕꯁꯤꯗꯤ ꯈꯪꯉꯤꯅꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯐꯖꯈ꯭ꯔꯕ ꯅꯕꯨꯡ ꯑꯩꯉꯣꯟꯗ ꯁꯛꯊꯤꯕ ꯀꯧꯔꯗꯤ ꯀꯩꯅꯣꯝꯃ ꯏꯁꯣꯏ ꯁꯣꯏꯗ꯭ꯔꯣ ꯅꯪꯁꯨ? ꯅꯅꯝꯃꯒ ꯇꯥꯔꯗꯤ ꯅꯃꯥꯏꯗꯣ ꯑꯁꯪꯕ ꯀꯥꯔꯅꯤꯅꯦ꯫ ꯁꯅꯔꯦꯝꯕꯤ ꯄꯩꯊꯣꯛꯂꯒ, ꯏꯁ, ꯌꯥꯝ ꯐꯖꯕꯒ ꯁꯥꯔꯗꯅ, ꯑꯣ ꯏꯕꯨꯡꯉꯣ, කුꯆꯨꯗꯣ ꯈꯔ ꯉꯧꯔꯝꯕꯒꯤ ꯌꯦꯡꯕ ꯌꯥꯕꯩ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯨꯔꯝꯂꯕꯗꯤꯅꯦ, ꯔꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯪꯂꯤꯕ, ꯊꯤꯕꯗ ꯃꯄꯥ ꯂꯩꯔꯣꯏꯍꯦ꯫ ꯍꯦꯔꯥ, ꯑꯩꯕꯨ ꯑꯗꯨ ꯍꯥꯛꯅ ꯁꯤꯗꯕꯗꯤ ꯐꯠꯃꯟꯗꯦꯗꯅ ꯅꯪꯁꯨ꯫ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯁꯥꯕꯤ ꯆꯔꯣꯡ ꯆꯔꯣꯡꯅꯤ ꯌꯥꯜꯂꯛꯏꯁꯦ꯫ ꯁꯅꯔꯦꯝꯕꯤ ꯃꯃꯤꯠꯀꯥꯗꯣ ꯉꯣꯔꯣꯡ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ, ꯏꯃꯥ ꯏꯄꯦꯝꯃ, ꯊꯥꯒꯠꯄꯗ ꯃꯄꯥ ꯂꯩꯇ꯭ꯔꯦ꯫ ꯅꯥꯀꯣꯡꯁꯦ ꯐꯨꯟꯖꯤꯟꯕꯤꯔꯣ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯏ꯫ ꯍꯣ, ꯄꯣꯠꯁꯛꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯆꯟꯗ ꯆꯟꯅꯕ ꯄꯣꯠ꯫ ꯊꯨꯝꯁꯦ, ꯃꯥꯗꯤ ꯍꯣꯡꯁꯨ ꯍꯣꯡꯉꯤ, ꯏꯐꯪꯁꯨ ꯐꯪꯉꯤ, ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯄꯥꯝꯅꯅꯤ꯫ ꯑꯗꯨꯒꯅꯦ, ꯇꯥꯡꯗꯤ ꯇꯥꯡꯕ, ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇ꯫ ꯃꯈꯣꯏꯗꯤꯅꯦ, ꯄꯥꯛꯅ ꯂꯩꯒꯦ ꯍꯥꯏꯕꯁꯨ ꯉꯝꯅꯗꯕꯅꯤ꯫ ꯏꯁ, ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯑꯩꯁꯦ ꯍꯣꯡꯉꯦ ꯁꯤꯅꯤꯅꯦ? ꯇꯧꯅꯨꯗ, ꯍꯣꯡꯖꯔꯁꯨ ꯊꯨꯝꯗꯣ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯉꯦ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯅꯔꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯗꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯕꯅꯤ꯫ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯅꯔꯦꯝꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ, ꯑꯩꯁꯨ ꯆꯤꯟ ꯀꯜꯂꯦꯅ ꯂꯩꯖꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯕꯗ ꯈꯗꯥꯡꯒꯁꯦ ꯋꯥꯁꯤꯜꯂꯛꯏ꯫
ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯅꯪ ꯊꯣꯛꯇ ꯍꯧꯔꯣ ꯑꯩ ꯆꯪꯉꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯈꯝꯕꯁꯨ ꯇꯥꯟꯅꯔꯛꯂꯒ ꯇꯧꯅꯨ ꯇꯧꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯉꯣꯟꯗꯒꯤ ꯄꯣꯛꯄ ꯑꯩꯅ ꯍꯥꯜꯂꯤꯕꯅꯤ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯑꯩꯅ ꯍꯥꯜꯂꯤꯕꯅꯤ ꯅꯌꯥ ꯀꯨꯝꯕ꯭ꯔꯥ ꯀꯦꯟꯕ꯭ꯔꯥ ꯑꯃꯗꯤ ꯇꯣꯛꯀꯅꯤ ꯁꯅꯔꯦꯝꯕꯤ ꯃꯆꯤꯜ ꯑꯗꯨ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯝꯂꯒ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯈꯝꯕꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯏꯍꯦꯟ ꯏꯁꯨꯛ ꯁꯨꯛꯅ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯀꯩꯗꯧꯔꯦ ꯅꯪꯁꯨ ꯑꯃꯥꯡꯁꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯧꯔꯛꯄ ꯍꯧꯔꯕꯣ ꯑꯁ ꯀꯥꯏꯗꯦꯅꯣꯍꯦ ꯇꯥꯅꯤꯡꯗꯕ ꯋꯥ ꯈꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯅꯣꯏꯒꯤ ꯅꯆꯟꯅꯨꯄꯤ ꯑꯅꯧꯕ ꯂꯥꯛꯄꯁꯦ ꯃꯇꯥ ꯑꯃ ꯇꯧꯏ ꯃꯥꯏ ꯃꯑꯣꯡꯁꯦ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅꯒ ꯎꯔꯗꯤ ꯀꯩꯅꯥ ꯀꯠꯄꯤꯒꯗꯧꯕ ꯃꯥꯜꯂꯤ ꯌꯥꯝ ꯏꯔꯥꯡ ꯀꯜꯂꯤꯀꯣ ꯑꯩꯁꯨ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯔꯦ ꯏꯇꯥꯎ ꯃꯥꯁꯦ ꯑꯥꯗꯗꯤ ꯋꯥꯈꯜ ꯑꯗꯣ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕ ꯈꯛꯇꯅꯤ ꯑꯗꯣ ꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯏꯔꯥꯡ ꯐꯖꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯁꯨꯅꯦ ꯅꯨꯄꯥ ꯑꯃꯈꯛꯇ ꯀꯔꯝꯕ ꯅꯨꯄꯥꯗꯅꯣ ꯃꯥꯅ ꯑꯗꯨꯛ ꯌꯥꯝ ꯊꯨꯅ ꯍꯣꯡꯈ꯭ꯔꯤꯁꯤꯅ ꯍꯣ ꯅꯪꯉꯣꯟꯗꯗ ꯅꯞꯇꯣꯏꯒꯤ ꯋꯥꯔꯤ ꯁꯥꯗꯣꯏꯒꯤ ꯇꯧꯔꯤꯕꯗꯣ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗ ꯑꯣꯏꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯊꯣꯏꯍꯦꯟ ꯃꯃꯤꯠꯇꯣ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯈꯝꯕꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯜꯂꯒ ꯃꯕꯨꯡꯁꯨ ꯃꯆꯟꯁꯨ ꯄꯨꯂꯞ ꯉꯧꯃꯤꯟꯅꯩ ꯍꯥꯏꯔꯛꯑꯅꯤ ꯑꯗꯩꯗꯤ ꯇꯥꯅꯤꯡꯗꯦꯀꯣ ꯅꯆꯜꯁꯦ ꯏꯔꯥꯡ ꯀꯜꯂꯤ ꯋꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯕꯨꯡꯁꯨ ꯄꯨꯟꯅ ꯍꯦꯛꯇ ꯉꯥꯎꯁꯤꯜꯂꯛꯏ ꯈꯝꯕꯅ ꯁꯤꯅꯦ ꯃꯆꯟꯕꯨ ꯅꯤꯡꯖꯕ ꯃꯕꯨꯡ ꯍꯥꯏꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯕꯨ ꯆꯤꯡꯈꯠꯄꯤꯕ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕꯅꯤ ꯀꯩꯅꯣ ꯃꯥꯅꯕꯨ ꯍꯔꯥꯎꯖꯅꯤ ꯍꯥꯏꯔꯒꯗꯤ ꯈꯝꯕ ꯑꯩꯒꯤꯗꯤꯅꯦ ꯊꯣꯏꯕꯤꯗꯨ ꯐꯥꯎꯕ ꯐꯥꯔꯒ ꯄꯨꯔꯛꯀꯦ ꯍꯥꯏꯔꯤꯕꯅꯤ ꯅꯪꯒꯤ ꯅꯆꯤꯟꯁꯤꯗꯤꯕ ꯇꯨꯝꯃꯁꯤ ꯌꯥꯔꯦ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯏꯍꯦꯟ ꯑꯗꯨ ꯈꯝꯕꯗ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯈꯝꯕꯗꯤ ꯌꯥꯍꯧ ꯊꯦꯡꯕꯅ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯁꯅꯔꯦꯝꯕꯤꯁꯨ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯅ ꯇꯥꯟꯅꯔꯛꯂꯒ ꯉꯥꯏꯈꯣꯃꯤ ꯅꯨꯄꯥ ꯅꯪꯕꯣ ꯊꯣꯏꯍꯦꯟ ꯀꯅꯥꯅꯣ ꯈꯟꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯊꯣꯔꯛꯏ ꯑꯦ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯁꯝꯒꯥꯗꯨꯕꯨ ꯐꯖꯅ ꯍꯥꯠꯄ ꯁꯪꯗ꯭ꯔꯕꯣ ꯍꯣ ꯅꯪ ꯁꯦꯟꯅꯕꯗ ꯅꯪ ꯆꯠꯄꯅ ꯍꯥꯟꯈ꯭ꯔꯅꯤ ꯍꯥꯏꯗꯅ ꯁꯝꯒ ꯍꯥꯠꯄ ꯑꯝꯇ ꯅꯪꯗ꯭ꯔꯦ ꯑꯦ ꯅꯪꯗꯤ ꯀꯩ ꯅꯊꯧ ꯂꯩꯗꯅ ꯑꯩ ꯁꯦꯟꯅꯔꯤꯕ ꯏꯊꯧꯗꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯏꯁ ꯊꯕꯛꯀꯥꯁꯦ ꯑꯗꯨꯝ ꯆꯤꯜꯂꯒ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯀꯥꯏꯊꯣꯛꯄ ꯌꯥꯗꯕ꯭ꯔꯕ ꯅꯪꯒ ꯑꯩꯒꯗꯤ ꯀꯥꯏꯗꯒꯤ ꯃꯥꯟꯅꯔꯅꯤꯒꯦ ꯑꯩꯅ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯑꯗꯨꯅꯅꯦ ꯃꯇꯝꯁꯦ ꯄꯩꯁꯥꯅꯤ ꯅꯪꯗꯤ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯔꯥ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡ ꯑꯗꯨꯅꯅꯦ ꯃꯇꯝ ꯃꯥꯡꯂꯕꯁꯨ ꯅꯪꯒꯤꯗꯤ ꯃꯥꯡꯖꯕ ꯑꯝꯇ ꯂꯩꯇꯦ ꯏꯁ ꯑꯩꯕꯨ ꯃꯇꯝꯒꯤ ꯃꯒꯨꯟ ꯌꯥꯝꯅ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯈꯪꯗꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯁꯅꯔꯦꯝꯕꯤꯅ ꯑꯌꯥ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ ꯁꯤ ꯄꯥꯈꯪꯁꯦ ꯊꯣꯏꯍꯦꯟ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯈꯣꯡꯊꯥꯡ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯊꯣꯏꯍꯦꯟ ꯋꯥꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯇꯣꯛꯂꯒ ꯂꯕꯨꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯍꯪꯒꯥꯝꯁꯤꯡꯁꯤ ꯎꯕꯗ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯅꯤꯀꯣ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯈꯠꯂꯒ ꯀꯌꯥꯗ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡ ꯅꯈꯣꯏꯒꯨꯝꯅ ꯃꯔꯛ ꯃꯔꯛꯇ ꯑꯣꯏꯅꯤꯡꯂꯛꯇꯕꯁꯨ ꯅꯠꯇꯦ ꯈꯪꯗ꯭ꯔꯦꯗ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯔꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯔꯥ ꯑꯁꯨꯝꯅ ꯑꯋꯥ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯑꯁꯤꯅ ꯀꯗꯣꯝꯗ ꯂꯥꯛꯇꯣꯏꯖꯥꯠꯅꯣ ꯑꯩꯒꯤ ꯅꯥꯛꯇꯒ ꯂꯥꯛꯏꯖꯥꯠꯂꯥ ꯂꯥꯏꯖ ꯍꯣꯏꯒꯤꯗꯤ ꯂꯧꯁꯨ ꯎꯗꯕꯅꯤ ꯀꯅꯥꯒꯤꯗ ꯂꯥꯛꯏꯖꯥꯠꯅꯣ ꯊꯣꯛꯅ ꯊꯟꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯂꯩꯃꯥꯏꯗꯨꯗ ꯐꯠ ꯐꯝꯊꯩ ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯪꯖꯅꯗꯕ ꯁꯥꯔꯒ ꯊꯥꯡꯒꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨ ꯐꯣꯏꯕ ꯍꯧꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯁꯅꯥꯔꯩ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯕ ꯃꯈꯩ ꯂꯧꯔꯤ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ ꯀꯤꯗꯈꯩ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯌꯥꯗꯨ ꯏꯍꯤ ꯍꯤꯒꯠꯂꯒ ꯍꯨꯔꯥꯟꯕꯒꯤ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯣ ꯂꯣꯏꯅ ꯎꯖꯍꯧꯋꯦ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ ꯅꯨꯄꯥ ꯊꯣꯏꯍꯦꯟ ꯇꯥꯁꯤꯟꯅꯗꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯁꯅꯔꯦꯝꯕꯤ ꯊꯣꯏꯍꯦꯟꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤꯅ ꯍꯠꯂꯒ ꯇꯥꯗ꯭ꯔꯣꯃꯦ ꯊꯣꯏꯍꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯨꯛꯇꯣꯛꯂꯒ ꯀꯩꯅꯣ ꯅꯪꯕꯣ ꯅꯀꯣꯛꯇꯨ ꯈꯔ ꯆꯥꯛꯄ꯭ꯔꯣ ꯈꯔꯗ ꯅꯠꯇꯦ
ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯔꯨꯕꯗꯒꯤ ꯀꯣꯛꯁꯦ ꯈꯪꯆꯥꯛ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯊꯣꯏꯍꯦꯟ ꯃꯃꯤꯠꯇꯨ ꯈꯥꯅ ꯑꯃꯨꯛꯇꯪ ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯂꯝꯂꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯪꯒꯥꯝ ꯑꯗꯨ ꯐꯣꯏꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤꯁꯨ ꯍꯟꯗꯦ, ꯃꯔꯛꯇ ꯆꯪꯁꯤꯜꯂꯒ "ꯁꯤꯕꯨ ꯀꯃꯥꯏꯅ ꯐꯣꯏꯗꯣꯏꯅꯣ? ꯑꯩꯁꯨ ꯈꯔ ꯇꯝꯕꯤꯌꯨꯕ, ꯑꯩꯁꯨ ꯐꯣꯏꯕ ꯌꯥꯎꯒꯦ"꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯕꯨ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯍꯩ ꯍꯥꯏꯅꯕ꯭ꯔꯣ? ꯆꯥꯕ ꯑꯗꯨ ꯈꯛꯇ ꯇꯝꯃꯨ, ꯀꯩꯀꯥꯟꯗꯣꯏꯅꯣ? ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯂꯥꯏꯖꯗꯤ ꯋꯥꯔ ꯃꯥꯜꯂꯦ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯗꯨꯅ꯫ "ꯑꯁ, ꯑꯩꯈꯣꯏ ꯇꯥꯝꯆꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯐꯨꯅꯤꯡꯉꯤꯗ꯫ ꯑꯁꯨꯛ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯍꯦꯛ ꯐꯨꯔꯛꯇꯅ ꯑꯩꯁꯦ ꯍꯦꯜꯂꯣꯏꯗꯧꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯐꯨꯕꯤꯔꯦꯕ"꯫ ꯊꯣꯏꯍꯦꯟꯅ "ꯅꯣꯏꯒꯤ ꯇꯥꯝꯆꯥꯗꯣ ꯍꯥꯟꯅ ꯐꯨꯔꯒ ꯐꯒꯗꯕꯅꯤ"꯫ ꯁꯅꯔꯦꯝꯕꯤ ꯊꯧꯁꯥꯗꯦ, ꯃꯌꯥꯗꯣ ꯍꯤꯒꯠꯂꯒ "ꯋꯥꯔꯅꯤꯅ ꯁꯤꯡꯖꯨ ꯈꯔ ꯄꯨꯔꯛꯏ, ꯆꯥꯁꯦ, ꯈꯨꯠ ꯍꯥꯝꯗꯣꯛꯎꯔꯣ"꯫ "ꯑꯩ ꯁꯤꯡꯖꯨ ꯆꯥꯗꯦ"꯫ "ꯁꯤꯡꯖꯨ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯀꯥꯡꯍꯧ ꯕꯣꯔꯥꯁꯨ ꯌꯥꯎꯔꯛꯏꯌꯦ"꯫ "ꯑꯩ ꯑꯗꯨꯁꯨ ꯆꯥꯗꯦ"꯫ "ꯆꯥꯁꯨ ꯌꯥꯎꯔꯛꯏꯌꯦ"꯫ ꯊꯣꯏꯍꯦꯟ ꯊꯪꯒꯣꯟꯗꯨ ꯂꯩꯃꯥꯏꯗ ꯁꯠ ꯊꯝꯂꯒ "ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤꯅꯣꯕ"꯫ "ꯑꯩꯁꯤꯔꯣ? ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯅꯤꯡꯕꯤ, ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯃꯤꯅ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯄꯗ ꯍꯥꯠꯄ ꯉꯝꯒꯗꯕ, ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯕ ꯅꯨꯄꯤꯅꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯂꯥꯏꯖꯥ, ꯁꯤ ꯅꯨꯄꯤꯁꯦ ꯌꯨꯝꯗꯔ ꯀꯩꯅꯣ ꯊꯧꯔꯤ ꯊꯨꯔꯒ ꯍꯌꯦꯡꯈꯩꯗꯤ ꯊꯝꯃꯨ, ꯊꯣꯔꯛꯇꯅꯕ"꯫ "ꯈꯪꯗ꯭ꯔꯦꯗ, ꯗꯥ ꯊꯣꯏꯍꯦꯟꯕ, ꯑꯩꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯅꯣ? ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯅꯪꯒꯤ ꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯗꯅ ꯅꯝꯗꯅ ꯍꯦꯛꯇ ꯆꯤꯡꯊꯣꯛꯄꯤꯔꯛꯏ꯫ ꯅꯁꯨꯝ ꯂꯥꯡꯒꯤꯅꯤ, ꯅꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯦꯅ ꯈꯟꯗꯣꯛꯑꯣ"꯫ ꯊꯣꯏꯍꯦꯟ ꯂꯋꯥꯏꯗ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯒ "ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯒꯗꯕ ꯃꯥꯜꯂꯤ"꯫ "ꯁꯦꯕ, ꯈꯨꯠ ꯍꯥꯝꯗꯣꯛꯎꯔꯣ, ꯅꯁꯥꯗꯣ ꯋꯥꯔꯅꯤꯕ"꯫ "ꯀꯥꯟꯅꯗꯦ ꯗꯥ ꯊꯣꯏꯍꯦꯟ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯤꯅꯦ ꯁꯥꯊꯤ ꯍꯥꯏꯅꯕꯅꯤ꯫ ꯍꯥꯏꯔꯤꯉꯩꯁꯤꯗ ꯈꯨꯠꯇꯣ ꯅꯥꯟꯅ ꯆꯥꯝꯊꯣꯛꯑꯒ ꯄꯨꯔꯛꯂꯤꯕꯁꯦ ꯆꯥꯃꯤꯟꯅꯔꯁꯤ, ꯀꯩꯀꯥꯟꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯗꯅ"꯫ ꯊꯣꯏꯍꯦꯟꯁꯨ ꯆꯥꯗ꯭ꯔꯕꯗꯤ ꯃꯈꯥ ꯁꯨꯝ ꯇꯥꯔꯛꯂꯒꯅꯤ ꯈꯟꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯁꯠ ꯍꯥꯝꯗꯣꯛꯂꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯐꯝꯊꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯁꯅꯔꯦꯝꯕꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕꯣꯏꯔꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯅꯕ ꯃꯌꯣꯝ ꯑꯗꯨ ꯍꯥꯡꯇꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯆꯪꯁꯤꯜꯂꯛꯂꯒ "ꯆꯉꯥꯡꯁꯤꯒ ꯕꯣꯔꯥꯁꯤꯒ ꯁꯤꯡꯖꯨꯁꯤꯒ, ꯑꯁ ꯂꯧꯕꯨꯛꯇꯒ ꯑꯣꯏꯔꯦ, ꯃꯒꯨꯟ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ, ꯌꯥꯝꯅ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ"꯫ ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯊꯣꯏꯍꯦꯟꯗꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯕ ꯉꯝꯗꯕ ꯑꯣꯏꯕꯅ ꯃꯄꯤꯒ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯕ ꯃꯈꯩ ꯆꯥꯔꯤ꯫ ꯁꯅꯔꯦꯝꯕꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤ꯫ "ꯄꯥꯈꯪꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯝꯕ ꯃꯣꯔꯣꯛꯁꯤ ꯐꯥꯎꯕꯗ ꯆꯥꯕ ꯉꯝꯗꯕ꯭ꯔꯥ? ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦꯗ"꯫ ꯊꯣꯏꯍꯦꯟ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ "ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯉꯥꯡ, ꯆꯩ ꯆꯥꯖꯅꯤ"꯫ "ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯔꯒ ꯃꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯁꯤꯕꯨ"꯫ ꯂꯥꯏꯖ ꯕꯣꯔꯥꯒꯗꯨ ꯈꯪꯐꯨꯟ ꯐꯨꯜꯂꯤ꯫ "ꯑꯁ, ꯅꯣꯏ ꯃꯅꯥꯛꯇꯒ ꯂꯩꯔꯗꯤ ꯑꯩ ꯁꯤꯒꯗꯕ ꯃꯥꯜꯂꯤ, ꯍꯥꯗꯅ"꯫ "ꯂꯥꯏꯖꯥ, ꯁꯤ ꯃꯌꯨꯝꯗ ꯊꯨꯅ ꯊꯤꯟꯗꯣꯛꯈꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯥ ꯁꯤꯕ꯭ꯔꯥ ꯑꯩ ꯁꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ"꯫ "ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯤꯁꯦ? ꯁꯛ ꯍꯥꯏꯔ ꯋꯥꯠꯇꯦ, ꯀꯨꯆꯨ ꯍꯥꯏꯔ ꯋꯥꯠꯇꯦ, ꯏꯔꯜ ꯍꯥꯏꯔ ꯋꯥꯠꯇꯦ, ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ. ꯃꯇꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯔꯕ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯑꯩꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯑꯗꯨꯕꯨ ꯀꯩ ꯊꯃꯣꯏꯅꯣꯕ? ꯅꯪꯅ ꯄꯥꯝꯕꯗꯣ ꯍꯥꯏ, ꯑꯩ ꯇꯧꯒꯦ"꯫ "ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯇꯦ"꯫ "ꯑꯦ, ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ"? "ꯊꯤꯗꯕꯗꯤ ꯌꯥꯔꯣꯏ, ꯑꯗꯣ ꯑꯩ ꯑꯣꯏꯔꯒꯦ ꯍꯥꯏꯕ"꯫ "ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ"꯫ "ꯂꯥꯏꯅ ꯇꯝꯕꯗꯣ ꯑꯩ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ"? "ꯑꯁ, ꯃꯣꯔꯣꯛꯅꯒ ꯃꯣꯔꯣꯛ ꯁꯥꯕꯅꯦ, ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ, ꯅꯆꯤꯟ ꯑꯗꯨꯛ ꯌꯥꯝ ꯀꯜꯂꯤꯗꯨꯕꯣ"? ꯁꯅꯔꯦꯝꯕꯤ ꯃꯌꯥꯗꯣ ꯍꯤꯒꯠꯂꯒ "ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯃꯣꯏꯗꯕꯤ ꯊꯣꯏꯍꯦꯟꯕꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ"꯫ ꯊꯣꯏꯍꯦꯟꯕ ꯃꯀꯣꯛ ꯑꯗꯨ ꯆꯥꯛꯂꯛꯀꯗꯧꯔꯦ꯫ "ꯅꯪꯕꯨ ꯁꯦꯟꯅꯕꯗ ꯏꯃꯥ ꯏꯄꯥꯗꯣ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯃꯅꯤ. ꯃꯣꯏꯅ ꯋꯥꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ"꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯅꯔꯦꯝꯕꯤꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯄꯥꯝꯖꯗꯕ ꯊꯣꯏꯍꯦꯟꯅ ꯁꯥꯎꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯤ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯂꯩꯀꯥꯏꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯍꯦꯛꯇ ꯑꯣꯏꯅꯍꯧꯏ꯫ ꯁꯥꯕꯤꯇ꯭ꯔꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨ ꯀꯟꯅ ꯃꯜꯂꯤ꯫ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯁꯤꯔꯥ ꯁꯅꯔꯦꯝꯕꯤꯁꯨ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯟꯕ ꯌꯥꯎꯔꯤ꯫ "ꯅꯪꯕꯨ ꯌꯨꯝꯗꯒ ꯆꯠꯅꯤꯡꯗ꯭ꯔꯣ"? "ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯆꯠꯅꯤꯡꯗ꯭ꯔꯤꯗ ꯑꯕꯣ,
Kuiramaninehe, tha ani ahum sudoramani. Aina apabida hangbada. Nama thabane yumda laknanaba haibada nangna sikhang khangdana yade haidine. Hai, tawhaidine nangbo. Ima ipa haibasidi mitna uba laini. Makhoiga leiminaba haibase isona su chanbibani ni nangbo. Sanarembina. Ho ima ipa oirasune. Nungsibana hena lumna lawe aidi. Aidi ningol mapokni. Nupa mayumda leitana kanagida leyo hainu. Sabitri nokfet tawi adubu wakaldo amuksu warakladuna tapna khumnai. Adubune su taibang miyoibagi wakalon yamna khene. Anem awang phajaba thiba kuchu ngauba muba leikagi chinthok yamna lui. Hairakliba wafam adu wakal tarabada wahang adugi pakhum oina Sanarembi su pirai. Adudi khangdeba aigi ifamdadine miyoibagi miyoiba chap mane. Hayeng taibang thadoklamdai matamda pubusu yaroidaba lansing adubu hingningai asida amaga amaga nushinana hingbada phatabhrane. Adugumba wakhalon ado loinamak chenthokhrabadi taibang palasida phataba mi amata leiraroini suthoi. Asumna harauna nokminajai tanja aduda thoihensu labuktagi karaklami. Adubu Sanarembi leiramba aduda suktoklaga isau langna langna yopak adu leimaida thadai. Ihe Aidi pugao he kauridana yum thangnabagi hangam piyu haibani. Numidang thongnanaba ayong ta pirukige leiramu koi su thoi. Hoyaba thoihen phaijaina yenglaga. Leisabina pakhang leiba imungda sumnumtigi toina laisibu ikaibamda khangdajalo. Aidi mai palubanara kaino ikaida. Leikai mamangsida yam ikai. Sanarembi thausada. Matang matam chana ikai khangleidaba mida khangsina jadabani. Aikhoisu mini taknadrabasu khara khara khangadi phagadaba. Thoihen fuk hawgalaga Sanarembigi manakta changsilaklaga. Kaigino nangna asukamna namkalise. Nupi ama oiradi khara lembasu tam. Lemge aisu lemba yam hai. Ado aigi nungsibase yarakanda. Nang ai natradi nupa amta leijadraba nungsinaba. Leite leirasu pamde. Aigidi khoidaba laikre. Nangise kyam pami. Adugi hairuradi hainingai leitana chang onpham leitana nungsi. Thoihen sor sangna hontharaga. Sanarembi nangaibu nungsirabadi aigi wakal thado. Nang aigi punsi mahing yamna khene. Kaidong nungda manaba khak yaroi. Nungsibadabu kaino noina inakaira khunba lairaba yam khairisibo. Thoihen khonjel wanglapna. Nangna khaidrabasu imungna khairakani mina khairakani. Sanarembi su hande. Adudi hayo luhongdoise imungi migara aigaro. Nungsinadoise imungi miyoi singaraba. Aidi nangbu thamoi sengna nungsijakibani. Aidi nang yaudana hingba ngamloi. Aidi nangbu nungsidi nungsibasu ngamloi. Wahai sitaraga Sanarembi thoihenda munna yenglaklaga nokfet tauna. Jinbaldagi nungside haina lisingdak hairabasu. Aigi thamoinadi nangi misna aniduna aibu nungsi haibagi wafam lei haiba ai khangi. Da thoihen aibu yamna wahalana. Aibu amuktadi nungsibiyu kadawbage. Aibu nungsina loinabiroba. Thoihen kari pakhum pigadabano makok adu ngawrakle. Sanarembi mapi iratu chintaraktuna. Aisu miyoibani nupini. Ikaiba karino masak munna khangi. Adubu nangbu nungsiba henmankibana ai mathong khangdri. Thoihen Sanarembibu makhut paiduna chinglaga mathanungda chetna konsili. Kaplibi magi makok aduda nungsina nanthabiraga. Aisu nangbu thamoi sengna nungsi. Adubu Sanarembi minok maisase yamna loi. Asigumba pallama leibana ai mapal thokna nangbu nungsi haiba ngamdabani. Sanarembi oina kaplai. Pumnamak ai mayoknaba ngamgani. Nangse kamdongna ngangnagani. Asumna lairingai tanja aduda khanghaudana thaba changsilaklaga. Nakna leiriba ani adubu khaibum tahalaga sauna thoihengi mamaida khopakna thajili. Khanghaudana oirakliba mataw aduda thoihen tawfam khangdre mamai adu lukthaduna lepi. Thaba sauna pidat padatba mathong maram khangdaba. Nangnasu aigi chasibu lang thakpa sai. Naha makhaina chinthokta gitabani. Adubu aina kaya thoina khanjaludi. Adubu ngasidi imitwakna uredana. Aigi chasibu nangna pungsum sumduna. Yumda phawba chathanindana ba sinba ngami. Yumda kaida asiga
Nang sel kayam pamge? Ha? Sel kayam pamge? Nganglakliba wahai adu taba ngamdre Thoihen. Adubu mahak mapi tana khangli. Sanarimbi mamabu khamlaga. Ima, magi maral nate. Madi kaisu yazadabani. Aina namduna mabu nushibage komda chingthabani. Hey, irang haibi. Nang suni. Chayam nani. Asuk yamna mathong jadaba yumban kaiban urasi phawbada. Wakhal adu khanthaba ngamdene. Sida lairaga sirage haibro nang. Aigi mang thaduna chalo. Ngasidine yumda chataba sugya yaroi. Tanjaduda khamba laija amadi apabisu pau taraduna chinsilai. Sabitri su halaklami. Sanarimbi mangak adu hairaga taniklaba khonjelda. Ai ngamui. Ima, aibu magi nakta thambiramo. Aida Thoihen bu yam nungsi ima. Asi haiduna Thoihen da nungsina yengjarai. Thaba Sanarimbi makhut adu paiduna laktuna jingduna puba hawi. Sanarimbi pakhatna Thoihen da yenglaga. Da Thoihen, ima se khamo. Ai nang yaudana hingba ngamoye. Asomna hairabasu Thoihen mamai lukthakibadagi tumin leptuna laikhrabada. Wakhal waraba Sanarimbi adu upai leitana. Aroiba oina amuktang Thoihen da yenglamlaga. Mamana chingduna puriba aduda chatpa hawi. Adubu khanghaude Thoihen do thabagi mangda fatchangsilai. Bira thanglaba misna ani aduna. Ningamda thabada yenglaga makhut ani lonaduna kurumduna. Suktharaba taniklaba khonjelda. Ima, mabu thambiramo. Ai, Sanarimbi bu yamna nushi. Thaba sauna. Nakhoi kana kana lei. Nupa se manam tatriba makhai phudalo. Maril kayam khabano haibadu yengba taredana. Asomna heg haibaga thabana nektuna purakpa masapaba nupa ani adu changsilaklaga Thoihen bu onduna phuba hawi. Inai thanglaba hakchang Chaina khangliba adu ubada Sanarimbi okhongna kaple. Kanada mateng nigani mahak tawfom khangdre. Sabitri makhut lonaraga. Ibema thaba. Laikai nabok amani khanbiraga. Aigi lamhenba isuse amuktadi kanbiyu. Mabok aina mahut sinduna laale haijari. Aboksu si thokani khangna. Aigi ijasibu langda thuanbada saruk yariba natro. Aigi phibam nakhoi phibam yamna kheni. Khangna apangba ijasibu moithem tok. Hanubi nangbu nanam tappa makhai phugadabani. Apabina. Hai, thaba. Wahai dukan mali. Pharabasu phatrabasu abok ase namagumbani. Inamakhoisu khara henmali. Ijasibu koibu pubikhraga. Asukam no mathong chadre khanglaba imung asida. As, ayam sauningida. Apabi sordo amuktang ningthina hontoklaga. Thaba, angangani se yamna nungsina jabani. Ngasigi taibang pal asida miyoibana phattabagi. Achong macha khaibagi wani. Thoihen se asuk phaba angangni. Maral dabu leizate haibagi wani. Adubu. Thaba, phana maral leitraba maksu. Magi imung budi chara hilandaba ngambani. Sibada puba yararoidaba lanthum kharagidam. Thawai anibu khaidoknaba haunade. Thaba sauna. Aduna takpadi. Icha se Thoihen da thajabada nakhoisu harauna yaisira. Aigi izatna kamdoba. Apabina. Nangi ina khunbagi izatki wafam khallingaida. Nachana. Sanagi konungumlaba nungshiba khangdaba misak aduda. Kapna lenduna. Wana maicha khangbadura nangna pamlibase. Phana warabasu. Chak chakhom amatang harau chaminaduna. Nungsina leiminaba adusu punsi kaudabrani. Aduga lairare haiduna atuk thona yengbagi mahut. Nakhoina ina khulagadi. Lairaba mahakpu sagatpiduna. Punna hingminabadi yamna kairadra. Thaba Thoihen lomda yenglai. Inai tairaba phawbada nare haiba kauba leite. Makhut ani lonaduna nungsi bikhani ribadu ubada. Khongdagina ton phawba tu chumki. Yengwai thaba. Asuk tamthina phurabasi phawbada nachanubibu nungsibagi bikhani ribase. Hayengwai karigumba khudongthiba amatarakpa matamda. Nachanubigidamag pambom tingbiba ngamloidrani. Mathai phawba kathokpa ngamlagadaba mahak. Aduga karigumba. Nangna ijatkidamag ningthaugi konunggumlaba amada thajare haina khalo. Asoi angam thokpa. Maduda selna menkhiba yai. Adubu hakchangi sebadi selna khak menba yaroi. Thaba thadokningda Sanarimbi makhut adu tapna thadorai. Mapi ira thangna Sanarimbi bu amuktang nungsina maraibakta chupiraga. Nungsiba mahaki makada tinjingaida. Imagi inakta amuktadi lakho koi chathoi. Asi hairamlaga thabadu chatkirami.
ꯃꯁꯥ ꯐꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯁꯅꯔꯦꯝꯕꯤ ꯑꯇꯩ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯔꯤꯕ ꯊꯣꯏꯍꯦꯟ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯏ ꯉꯥꯛꯇ ꯉꯥꯏꯔꯤ ꯅꯃꯥꯏꯁꯦ." ꯊꯣꯏꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯅꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ "ꯅꯁꯨꯝꯂꯥꯡꯒꯤꯗꯃꯛꯇꯅꯤ. ꯏ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯃꯥꯡꯂꯕꯁꯨ ꯅꯪꯕꯨꯗꯤ ꯏꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯧꯗ꯭ꯔꯦꯗꯅ. ꯅꯨꯡꯁꯤꯕꯗꯤ ꯑꯩꯅ ꯗꯃꯥꯗ ꯍꯦꯜꯂꯤ. ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯅꯪꯕꯨ ꯐꯪꯕꯅꯤ. ꯏꯁꯥꯁꯦ ꯂꯣꯏꯅ ꯇꯦꯛꯑꯦ ꯅꯨꯡꯁꯤꯕꯤ. ꯀꯣꯟꯅ ꯑꯣꯏꯅꯔꯣ. ꯑꯩ ꯋꯥꯟꯊꯒꯗꯧꯔꯤ." ꯇꯟꯖꯥꯗꯨꯗ ꯂꯥꯏꯖ ꯑꯃꯗꯤ ꯈꯝꯕꯅ ꯏꯁꯤꯡ ꯈꯔꯒ ꯐꯤ ꯃꯆꯥ ꯑꯃꯒ ꯄꯨꯗꯨꯅ ꯐꯝꯊꯔꯛꯂꯒ "ꯅꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯁꯥꯟꯅꯔꯣ. ꯏ ꯊꯣꯛꯂꯤꯕꯁꯦ ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯅꯅꯕ ꯍꯣꯠꯅꯈꯤꯁꯦ. ꯅꯠꯇ꯭ꯔꯗꯤꯅꯦ ꯕꯣꯔ ꯄꯤꯕꯗ ꯄꯛꯆꯔꯔꯣꯏꯌꯦ. ꯆꯠꯂꯣ ꯆꯠꯂꯣ ꯏꯕꯨꯡꯉꯣ. ꯍꯤꯗꯥꯛꯇꯣ ꯑꯋꯥꯡꯒꯤ ꯃꯥꯏꯕꯗꯒꯤ ꯑꯃꯨꯛꯇ ꯂꯧꯔꯨꯆꯣ." ꯈꯝꯕꯅ "ꯄꯦꯜꯂꯕꯅꯤ. ꯅꯨꯡꯁꯤ ꯂꯩꯅꯥ ꯆꯨꯕ ꯑꯃ ꯏꯃꯥꯟꯅꯕ ꯑꯣꯏꯔꯨꯗꯅꯅꯦ. ꯋꯥꯗꯣꯔꯤꯗ ꯏꯁꯥꯁꯦ." ꯂꯥꯏꯖ ꯅꯣꯛꯂꯒ "ꯑꯩꯈꯣꯏ ꯃꯥꯁꯨ ꯀꯗꯥꯏꯗꯒꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡꯅꯣ ꯍꯦꯛꯇ ꯇꯧꯊꯔꯛꯏ. ꯁꯥꯎꯗꯨꯅ ꯂꯩꯔꯝꯕ ꯏꯅꯦ ꯊꯕꯥꯒꯤ ꯄꯨꯛꯅꯤꯡꯒꯁꯦ ꯍꯦꯛꯇ ꯑꯣꯜꯍꯟꯕ ꯉꯝꯃꯤ. ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯛꯀꯗꯧꯔꯤ. ꯑꯩꯁꯦ ꯅꯃꯥꯅ ꯐꯥꯔꯤꯅꯦ ꯍꯥꯏꯕꯗꯣ." "ꯅꯃꯥꯈꯣꯏꯁꯨꯅꯦ ꯅꯈꯣꯏꯒꯨꯝꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩ ꯁꯩꯔꯦꯡꯒꯤ ꯃꯀꯣꯛꯇ ꯊꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯄꯥꯝꯖꯕ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯊꯣꯝꯖꯤꯟꯕꯗ ꯅꯄꯥꯁꯨ ꯑꯃꯅꯤ. ꯃꯥꯅ ꯍꯦꯟꯅ ꯑꯩꯅ ꯇꯦꯟꯖꯩꯅ ꯊꯣꯝꯕꯗ ꯄꯥꯟꯕ ꯍꯦꯟꯈꯤꯕꯒꯤ ꯇꯧꯔꯤꯕꯅꯤ." ꯁꯥꯕꯤꯇ꯭ꯔꯤꯅ "ꯁꯦ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯈꯔ ꯊꯣꯝꯁꯤ. ꯃꯃꯥꯏꯁꯦ ꯑꯁꯪꯕ ꯉꯥꯛꯇ ꯀꯥꯔꯅꯤ ꯍꯌꯦꯡꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯒꯥ ꯌꯩꯕ ꯍꯧꯔꯛꯄꯗ ꯊꯣꯏꯍꯦꯟ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ "ꯑꯁ" ꯍꯥꯏꯗꯨꯅ ꯁꯨꯛꯊꯣꯛꯏ꯫ ꯂꯥꯏꯖꯅ ꯊꯣꯏꯍꯦꯟꯕꯨ ꯃꯈꯨꯠ ꯑꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯒ "ꯀꯩꯅꯣꯍꯦ? ꯅꯨꯡꯁꯤꯕꯁꯨ ꯐꯪꯂꯕꯅꯤꯅ ꯑꯅꯥꯕꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯏꯔꯣ? ꯅꯨꯡꯁꯤꯔꯗꯤ ꯈꯥꯡ, ꯅꯨꯄꯥ ꯃꯥꯟꯖꯈꯤꯗ꯭ꯔꯦ." ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯀꯨꯏ ꯀꯨꯏꯗ ꯊꯣꯏꯍꯦꯟꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯒꯤ ꯏꯃꯨꯡ ꯑꯅꯤꯗꯨ ꯌꯥꯅꯔꯒ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯝꯃꯤ꯫ ꯏꯄꯟ ꯄꯟꯊꯗꯅ ꯊꯣꯏꯍꯦꯟ ꯑꯃꯗꯤ ꯁꯅꯔꯦꯝꯕꯤꯗꯨ ꯂꯨꯍꯣꯡꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫